Kromzere. Times of Manipur TOMTV ki talking point meng tabiri wasimu ahar mutaram nokcheri. Ngasi khone puzaleba topic asi maruina Manipur gi yamna historic oiba site amasu oiriba khoi Thong Nambolbi khoi ngasi khangodana mu hana crack chatna khoi chalandra leiba madu mu ngasi kaitharakna ninghairakpa am historic oiba adumba site asi haji fawda kedu wingta neglect toraga leirakhiba aduga hana su mangdung na masi semjena bagi wafom mari lena basingna khangan ba leikrabasu madu semden ringaida ngasi ninghairakpa Masjid Kerumba, Masjid Pirak Payaba, Hibatai, Yam Kuiraba, Koi, in Totsandiki, Haktaki, 1854 Dadumba, British engineers in Saramba Tony, Maruina, Koi, lime powder Kaduga, molasses, ma'am, Pulaga Tony, Masik Kamaidora, Masiki significance, Aduga Masiki, Kaitara Ebasida, Koina, Kari, Towaya, whom the Canada with the Maktuan Tuanba, Penniless home, Nasi could give studio in the lady. I get it, yet on the labor, Snako, social activist, Levi Tamo, Chintam Luwangi, Tamutam of Cherry. Aduga, may I thank the labors now, A.JOYCHANDRA SHARMA, President, Manipur Architecture Forum, Oza Staram Oksheri. Aduga Matai Tang the labors now, Matam Sang Nahogi, journalism, feel a levy about the Tamo, Senior journalist, PRADIP, PHANJOUBAM, Tamustaram Oksheri. I Oza Apagi, Chintam Luang the Laxi, Oza Maruina Masigi, Ahogi, Thong Nambolbi, Sigi significant cybertai, Aduga, Masigu Ba, Yamna Maruba, Magi behind the background, the Karino, Masia, quite important or is here. Have said Odan Hamtum Tabu. Thong Nambolbi Magi importance, I will. I could Maike Asongi, Mamang Tangiva Kanglarum site again. So go impal Jerry on Paukin and Navagi. Adugumba, Satok Sasengi, Amaru, Pambe Moe. Matamdu that Tawipsi. Madugi philosophy to da, ID Madugi Dakare Potuda, I would Tungsi. I couldn't Tabada, Chandragiti, Mamang degi, Upak Nasaba, Unasabagi, Wai Karasu Tabali, Kanuina. Adu Masai Bigre 1854 da Chandragiti Matamda Sagi Badunga Sipoda, Paraga de say Chamaga Humputaruki Kanune, Matamne. See, I'm sang manati. See, Europe da Rome Empire matamda. Saramba Thong Yum Lambi, say Samagi Matata, who take the kind of labor. I quit Tingnari, who's using Mexico. Adamasi quite a Marueva in Fall Mayolda Oiriva Thong see under Live TV have die. Masih amna archaeological property amani akui state ki oina yam historical oiba mangonda wari si makal mathel gi wari mayam leirab adi khangong dana kindha dana ad naran han leiba phibam si uda akoi di ai di sagobon san kai di laksabadina ai sumang da leibu gumbani amaro anga oinga di kakhalaga matamdu da thongsi Wangam me have day. Kakalaga Nanda Sanare, Nanda Sanare, Nanda Bisane, Matamaka, so one to so one. Other Matangi Matung in a go. Tengale, Turiel Siltation, Mayam Lakpa, and the home Mayam Lakpa, Sina Maram Werga, Tongsi, historical monument, Eki Makada, Aquay State Gomena, Naxian Baho was in since 1980s the Guinea. As I need full complete way. Not shall by say, must it deteriorating where Abba, I do condition Jarok Padu, we can't ever way. I don't sang 40 years in Matam to the lady, government authorities, bureaucracy to Kaido legacy. State government personality I have a museum be away. Because like Tragati, I could Archaeological Survey of India. Archaeological Survey of India, the state government proposed to be every February. That's a couldn't every February say state to the lady archaeological sites see protect on the wing on the way facility of labor. Madu Kaido legacy is very much questionable to the concerned authorities now. Adu Ergadi Thongsi mangan bai se akoi gi puari tangkhai mangan bo chop manara ka doi ne madugi nuai taba ma akoi yam chawna phawi adu juk sang raba sai ni fu sida lakri government sing sina
ꯊꯧꯁꯥꯔꯝꯗꯕꯒꯤ ꯈꯨꯗꯝ ꯆꯨꯝꯕ ꯑꯃꯅꯦ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤ ꯑꯩ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔ ꯁꯔꯃꯗ ꯂꯥꯛꯁꯤꯒ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ 1980 ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯁꯥꯏꯠ ꯑꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ 1992 ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯁ꯭ꯇꯔꯛꯆꯔ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯏꯟ ꯑꯦꯟ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟ ꯑꯦꯟ archaeological site and the remains in 1976 की मखादसु मसी अखोई प्रोटेक्टेड स्ट्रक्चर इन लेरपनी अदुगा ममांग अखोई हौखिबा जुलाई की तांग 13 मसी अखोई क्रेक चलकपदगी मैम तौना पीडब्ल्यूडी की कांगबु यावबा अते मैम से लेर काना मसी चटपजे थिंगजेलगा थमकपनी मसी सेमनबना अदो असुकोई बसी अखोई ममांग चेगी की जुलाई दगी नि अदु नमक्तदना अखोई मसी नुआइतबा थौदो हाइबा ताई किंधदना तौरिबसी ओजागी मोत कमाई लेबी मसी अखोई अदुगा मागी आर्किटेक्ट की ओबा behind the magi asegi form sigi thong sigi manungge idea se kaino sanam thambiu masi kaino ne tabada yamna nungai to bam phawi kaino da koigi thong Nambolbi en hari koigi Imphal city asigi koigi symbol amagumna koina angang de gi ure ram de ga Manipur da koigi chegna saba de RCG building ari ri basi kya dina de even nupi ka thel bawba koigi जिंगना कुप्पगा तुम तौरमीदना दुमाइना अखोइना बाजार सिदा चटपा तुम दंगाव देखना थोंग नंबोंबी सेकना एक्सपोज तौरगा लेबसी असुकी मतिक फजे अदुगा मसी अखोइना इम्फाल के सिंबल अमनी हाना लौजदेबनी कोई खंगौदना मसी कोई गिंधरे ताबदा असुकी मतिक नुआइते अदुगा ममांगी सहीदगी होना फेसबुक ता अपलोड नौता तौनाग्रे मथकी टॉप थंगबा कोई लंबी की सरुक तो कोई होब खोटपगी उनाग्रे अदुबु असुक सांगो मतम सिदा कोई अथॉरिटीना मसिबु सेमजनलिब्रा सेमजनदब्रा हाइबदे थोइदुन खंगजदे दुगा सेमगदि करिगे यादनी मरमदि असिगी थोंगसि अखोइगी थाइनिगी चटनबी हिस्टोरिकल मतमगी ओइना कोइगी आरसीसी थोक्टिंगदा लोड बेयरिंग स्ट्रक्चर नि हाइजनिंग अदि चेक आतदा साबा मनुंगदा योट करिंता यावदबा अदुना सुंबा हम ब्रिज की डिजाइन असी तौदना मतमदुदा सारमनिना अदुबु असी टेक्खरगसु टेक्तिबो ओइग्रसु मासि अखोइना प्रिजर्व तौरगा मसिमदि कोइना हिंगन्दना थम्बसि अखोइ दरगा ले खल्ले अदुना कोइगी अदुम यागने न खल्ली मनदि कनदा अखोइगी इंडिया गवर्नमेंटसु अतै आर्कियोलॉजिकल साइट ता अखोइगी dilapidated ओइबा स्ट्रक्चर कया मा मोइ सुमना रिस्टोर तौना थमनबा अखोइगी उदी हंदबिदा मरत योना ब्रेसिंग का पीरगा दगा हाने की फिबम दु मंगनत्रगसु कोई हेना टेक्थरक्तनबा सी अतुम तौने अदुना आइगी मोता सुमाइना गिधरगा मांगी दे श्रोकुति कोई मरु मई लेने अथॉरिटी ना फजना सेमजन बिरगा कोई हेना सुक्सिनदनबा हाने की फिबम दु योबो ngамद्रगसु सुमाइना थमजने ताबो बदेला सिके ताबो मसी अखोय याम हिस्टोरिकल साइनी अदुगा यामसना कोई नेग्लेक्टेड टोबी बाय तारे मतम सांगना सैनी फु कोई प्रोटेक्टेड एरिया ओना लई साइट ओजे 1980 दने अदु 1990 दगे होना सि थोनो मथक सिदा तोन तोन बा कोई ना लोकल सिंग हाइबा ताई मयाम सिंग पोट ओनना दि रेडियो ओनना करी ओनना पोचे मखन मखन ओनना तोरक पदगी कोई मतम सांगना कोई मोई पोट जोम फमोना ले हाइबा ताई अदुबु कोई जुलाई 16 दा कोई क्रेक लाकपा थिंगजेलगा मसी चलहंदना सेम नबना मतम दो हनर लाबने दो जुलाई धानी दु चिलाई थिबा हाइबा ताई मसी किंधरक्तना मागी चलेबा सिंगी फ्लो दोना मसाई कोइरकपा मागी मसाई लाइम पाउडर का कनोगा तोरा सेमकपनिना मतम कोइरकपा दो स्वाइजिदा कोई मतम दु सु क्रेक चलेना लेरे पाउदा नेग्लेक्ट तौदना मसे अखोगी अनअटेंडेड ओना थंबी बसे मसिदा एज ए जर्नलिस्ट मोइना एज ए मीडिया पर्सन मोइना करी मोड दे तंगामी सिगिसा कोई सोसाइटी की एटीट्यूड अमजु सोइबा हाइतारे कोइना कोई हिस्टोरिकल मॉन्यूमेंट्स सिंग थौसादबा तसेना अखोगी सम हारगा कंगला होदो एनक्रोस ओइ तो म्यावरेना अदा यानादना मैम होना तो किदनी अमै दोदना अखोगी बोनबि लेम जमै मैम उसितबगी अरुगा थौसादबी पोसी सरकार ngata तो प्रजागी सम याव तसेना कोई अखोगी हिस्ट्री सी याम रेस्पेक्ट तौबगी असि सिग्निफिकेंस खंगदबगी सम हारगा थोन मूवी सु ओजखरे अरुगा अखोई सामू भेकेशन सामू हावी इमेज हम लेना अजी फ्लाईओवर सागा से पिछ पिछ हादे असना अचो स्ट्रक्चर होना अचो लाइन मार्क लेरमी सामू खोंग हेलो खंगनरमी अदे सामू से अखोई मैम लागे मु थोय लांदर अंगा होना लांदरमी हजगी
ꯑꯗꯣ ꯋꯥꯔꯤ ꯃꯌꯥꯝ ꯃꯥ ꯀꯩꯅꯣ ꯁꯃꯨ ꯐꯥꯕꯒꯤ ꯋꯥꯔꯤꯒꯗꯁꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯒ ꯋꯥꯔꯤꯒ ꯇꯥꯔꯀꯥꯟꯗ ꯌꯦꯡꯅꯤꯡꯕꯒꯤ ꯐꯥꯎꯔꯝꯃꯤꯗꯅ ꯍꯧꯖꯤꯛ ꯄꯤꯁꯛ ꯄꯤꯛꯈ꯭ꯔꯦ ꯑꯗꯨꯝ ꯐ꯭ꯂꯥꯏꯑꯣꯚꯔ ꯃꯈꯣꯡꯁꯤꯗ ꯅꯥꯀꯟ ꯑꯃ ꯇꯥꯁꯟ ꯂꯩꯕ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯣꯅꯨꯃꯦꯟ ꯃꯌꯥꯝꯁꯤ ꯄꯥꯝꯖꯕ ꯑꯗꯨꯒ ꯄ꯭ꯔꯤꯖꯔꯞ ꯇꯧꯅꯤꯡꯕ ꯑꯣꯏꯔꯝꯃꯒꯗꯤ ꯁꯤ ꯃꯐꯝ ꯑꯃ ꯍꯣꯡꯗꯣꯛꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯪꯂꯥꯒꯤ ꯃꯃꯥꯡꯒꯤ ꯔꯥꯎꯟ ꯑꯕꯥꯎꯠ ꯂꯣꯏ ꯊꯝꯃꯒ ꯃꯌꯥꯝ ꯍꯦꯛ ꯎꯔꯣ ꯁꯤꯗꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯇꯅ ꯑꯗ ꯐ꯭ꯂꯥꯏꯑꯣꯚꯔ ꯁꯥꯔꯝꯗꯥꯏꯗꯁꯨ ꯑꯁꯤꯒꯤꯁꯨ ꯀꯩꯅꯣ ꯈꯜꯂꯒ ꯗꯤꯖꯥꯏꯟ ꯁꯦꯝꯕꯗꯨꯁꯨ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯃ ꯌꯥꯎꯗꯕꯤꯗ ꯍꯦꯛꯇ ꯃꯦꯀꯥꯅꯤꯀꯦꯜꯂꯤ ꯁꯤ ꯑꯣꯏꯔꯗꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯃ ꯁꯥ ꯌꯥꯔꯅꯤ ꯗꯛ ꯄꯥꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯑꯗꯨ ꯂꯥꯛꯀꯥꯟꯁꯤꯗ ꯑꯇꯩ ꯀꯔꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩ ꯃꯥꯒꯤ ꯗꯤꯒꯅꯤꯇꯤ ꯃꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡ ꯅꯥꯀꯟꯗ ꯕꯤꯜꯗꯤꯡ ꯂꯩꯔꯤ ꯕꯤꯜꯗꯤꯡꯁꯤ ꯅꯥꯀꯟꯗꯅ ꯐ꯭ꯂꯥꯏꯑꯣꯚꯔ ꯆꯠꯄ ꯀꯥꯏꯁꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯗꯦ ꯑꯗꯨꯁꯨ ꯐꯔꯦ ꯕꯤꯜꯗꯤꯡꯗꯨꯅ ꯑꯅꯧꯕ ꯀꯩꯅꯣꯅꯤ ꯁ꯭ꯇ꯭ꯔꯛꯆꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯜ ꯃꯣꯅꯨꯃꯦꯟꯠꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯩ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯕꯦꯕꯥꯔ ꯌꯥꯎꯅ ꯀꯩꯅꯣꯝ ꯁꯥꯒꯦ ꯍꯥꯏꯔꯁꯨ ꯅꯥꯀꯟ ꯁꯥꯕꯁꯤꯗ ꯁꯤ ꯄꯥꯟꯅ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯁꯤꯗ ꯀꯩ ꯁꯣꯛꯀꯅꯤ ꯀꯥꯏꯁꯤ ꯈꯟꯐꯝ ꯊꯣꯛꯄꯅꯦꯕ ꯁꯣꯛꯄ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜꯂꯤ ꯁꯣꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯁꯣꯏꯕ ꯍꯥꯏꯗꯣ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗ ꯌꯦꯡꯁꯤ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤ ꯃꯣꯏ ꯀꯦꯄꯤꯇꯦꯜ ꯍꯤꯜꯗ ꯃꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯣꯏꯒꯤ ꯑꯁꯣꯝꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯕꯤꯜꯗꯤꯡ ꯂꯩꯁꯦ ꯂꯩꯕꯁꯤꯗ ꯁꯤꯒꯤ ꯍꯥꯏꯠꯁꯦ ꯍꯦꯟꯅ ꯃꯣꯏ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯀꯔꯤ ꯕꯤꯜꯗꯤꯡ ꯆꯥꯝꯃꯗ ꯋꯥꯡꯈ꯭ꯔꯦꯀꯣ ꯕꯤꯜꯗꯤꯡꯁꯦ ꯐ꯭ꯂꯣꯔꯗ ꯆꯥꯝꯃ ꯋꯥꯡꯕ ꯑꯗꯒꯤ 50 ꯋꯥꯡꯕ ꯂꯣꯏ ꯂꯩꯈ꯭ꯔꯦꯀꯣ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯀꯦꯄꯤꯇꯦꯜ ꯍꯤꯜꯗꯩꯗꯤ ꯍꯦꯟꯅ ꯋꯥꯡꯕ ꯀꯦꯄꯤꯇꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯑꯗꯩ ꯍꯦꯟꯅ ꯋꯥꯡ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯤ 30 ꯐ꯭ꯂꯣꯔꯗꯤ ꯁꯨꯡꯍꯦꯟ ꯍꯦꯜꯂꯜꯂꯣꯏꯕ ꯁꯨꯝ ꯑꯗꯣ ꯆꯥꯡ ꯑꯃꯗ ꯑꯗꯨꯋꯥꯏꯗ ꯁꯨꯡꯍꯦꯟ ꯍꯦꯟꯗꯕ ꯂꯩ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤ ꯔꯦꯁꯄꯦꯛ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯃꯔꯣꯝꯗ ꯂꯩꯈ꯭ꯔꯒꯗꯤ ꯕꯤꯜꯗꯤꯡ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁꯁꯨ ꯃꯅꯤꯡ ꯂꯩꯈ꯭ꯔꯒꯗꯤ ꯑꯗꯨ ꯊꯤꯍꯜꯂꯤꯗꯅ ꯊꯤꯍꯟꯃꯟꯗꯕꯅ ꯃꯁꯥꯒꯤ ꯗꯤꯒꯅꯤꯇꯤ ꯁꯣꯜꯂꯤ ꯃꯉꯣꯟꯗ ꯕꯦꯕꯥꯔ ꯂꯩꯇꯕ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯄꯤꯇꯦꯜ ꯍꯤꯜꯗꯨ ꯎꯁꯤꯠꯄ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯅꯣꯔꯝ ꯑꯣꯏꯅ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯤ 30 ꯐ꯭ꯂꯣꯔꯗ ꯍꯦꯟꯅ ꯋꯥꯡ ꯌꯥꯔꯣꯏꯅ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗ ꯑꯝꯇ ꯋꯥꯡꯗꯕꯅꯤ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯤ ꯋꯥꯡꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯣꯅꯨꯃꯦꯟꯠ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯃꯣꯏ ꯕꯦꯕꯥꯔ ꯂꯩꯔꯝꯃꯒꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅ ꯀꯩꯅꯣꯃ ꯂꯥꯏꯁꯪ ꯑꯃ ꯀꯥꯀꯥꯟꯗ ꯂꯥꯏꯕꯛ ꯀꯥꯈꯠꯂꯝꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯤꯇꯪ ꯄ꯭ꯔꯖꯥꯒꯤꯁꯨ ꯁꯔꯀꯥꯔꯒꯤꯁꯨ ꯕꯦꯕꯥꯔ ꯌꯥꯎꯅ ꯇꯧꯔꯝꯃꯒꯗꯤ ꯉꯁꯤꯁꯨ ꯑꯩ ꯊꯣꯛꯑꯝꯗꯧ ꯃꯥꯟꯗꯦꯕ ꯁꯨꯝ ꯅꯤꯡꯈꯥꯏꯒꯁꯦ ꯀꯩꯅꯣꯝ ꯁꯣꯛꯑꯦ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤ ꯅꯩꯅꯕ ꯀꯥꯟꯁꯤꯗ ꯁꯤ ꯀꯩꯅꯣ ꯃꯇꯝꯗ ꯆꯟꯗ꯭ꯔꯀꯤꯔꯤ ꯃꯍꯥꯔꯥꯖ ꯃꯇꯝ ꯁꯥꯔꯝꯕꯅꯤ ꯑꯗꯨ ꯃꯇꯝ ꯀꯨꯏꯔꯦ ꯑꯗꯨ ꯁꯤꯗꯒꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯖꯔꯤ ꯃꯉꯣꯟꯗ ꯀꯥꯟꯅꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯀꯟꯚꯤꯅꯦꯟ ꯑꯣꯏꯍꯟꯈꯤꯕ ꯄꯣꯠꯁꯤ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩ ꯃꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯏꯝꯐꯥꯜ ꯁꯍꯔꯐꯥꯎ ꯃꯌꯣꯟ ꯑꯃ ꯆꯠꯂꯝꯕ ꯌꯥꯏꯑꯕ ꯏꯝꯐꯥꯜ ꯏꯁꯀ ꯋꯦꯁꯀ ꯀꯅꯦꯛ ꯇꯧꯕꯗ ꯑꯁꯤꯃꯁꯨ ꯑꯃꯅꯦꯕ ꯇꯁꯦꯡꯅ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯩꯖꯈ꯭ꯔꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯊꯪ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯈꯥꯏꯔꯤꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒ ꯏꯝꯐꯥꯜꯒꯤ ꯖꯒꯥ ꯑꯅꯤ ꯁꯝꯅꯍꯜꯂꯝꯃꯤꯅꯦꯕ ꯇꯧꯔꯤꯁꯤꯕꯣꯕ ꯑꯗꯣ ꯊꯣꯡ ꯑꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤꯕ ꯀꯔꯤꯅꯣ ꯀꯥꯏꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡ ꯀꯥꯟꯁꯤꯗ ꯇꯧꯍꯟꯕꯁꯤ ꯁꯤ ꯀ꯭ꯔꯦꯛ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯟꯅ ꯈꯟꯅꯔꯝꯕ ꯊꯣꯛꯄꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯂꯩꯔ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧ ꯌꯥꯔꯣꯏꯗꯅꯣ ꯑꯩꯈꯣꯏ ꯑꯥꯔꯀꯤꯇꯦꯛ ꯖꯣꯏꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯁꯦꯝꯗꯣꯛꯄ ꯑꯗꯨꯝ ꯌꯥꯏ ꯃꯣꯗꯔꯟ ꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯑꯦꯂꯤꯃꯦꯟ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯎꯍꯟꯗꯕꯤꯗ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯍꯥꯞꯆꯤꯟ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯌꯦꯡꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀꯪꯂꯥ ꯃꯅꯨꯡꯗ ꯍꯥꯏꯔꯣꯅꯦ ꯀꯪꯂꯥ ꯃꯅꯨꯡꯁꯤ ꯔꯤꯁꯇꯣꯔ ꯇꯧꯒꯦ ꯍꯥꯏꯅ ꯐꯂꯥꯡꯒꯁꯨ ꯂꯣꯏ ꯅꯤꯡꯈꯥꯏꯔꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯣꯏ ꯂꯣꯏꯅ ꯅꯤꯡꯈꯥꯏꯔꯝꯃꯦꯅ ꯔꯤꯁꯇꯣꯔ ꯇꯧꯕ ꯀꯥꯟꯁꯤꯗ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯑꯃ ꯊꯝꯕꯅꯦ ꯀꯪꯂꯥꯁꯤ ꯁꯦꯝꯕ ꯀꯥꯟꯁꯤꯗ ꯅꯂꯤꯅ ꯊꯥꯀꯨꯔ ꯍꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯑꯥꯔꯀꯤꯇꯦꯛꯆꯔꯒꯤ ꯀꯥꯡꯕꯨꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯥꯛꯄ ꯃꯤ ꯑꯃ ꯌꯥꯎꯔꯛꯄ ꯍꯥꯏꯁꯤ ꯀꯌꯥꯝ ꯊꯤ ꯈꯦꯠꯅꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯁꯦꯝꯗꯣꯛꯑꯦꯀꯣ ꯁꯦꯝꯗꯣꯛ ꯍꯥꯟꯅꯩꯗꯣ ꯃꯥꯟꯅꯕ ꯁꯦꯝꯃꯤ ꯑꯗꯣ ꯃꯇꯤꯛ ꯑꯃꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯊꯝꯕꯅꯦꯕ ꯍꯥꯏꯅ ꯑꯅꯤ ꯆꯞꯄ ꯅꯥꯀꯟ ꯑꯅꯤ ꯑꯁꯦꯡꯕ ꯑꯅꯧꯕ ꯁꯥꯏꯟꯁ ꯆꯞꯈꯥꯏꯔꯒ ꯃꯇꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯅ ꯊꯥꯏꯅ ꯂꯩꯔꯝꯕ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯇꯦꯛꯁꯤꯃꯗꯤ ꯁꯣꯛꯇꯅ ꯊꯝꯒꯦ ꯑꯗꯣ ꯑꯇꯩꯁꯤ ꯁꯦꯝꯗꯣꯛꯀꯦ ꯃꯣꯏ ꯁꯦꯝꯗꯣꯛꯑꯒ ꯍꯥꯟꯅꯩꯗ ꯃꯥꯟꯅꯕ ꯁꯦꯝꯃꯒ ꯔꯦꯄ꯭ꯂꯤꯀꯥ ꯑꯣꯏꯅ ꯁꯦꯝꯃꯦ ꯑꯗꯨꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯇꯦꯛ ꯑꯃ ꯊꯝꯃꯤꯅ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯊꯦꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯨꯈ꯭ꯔꯦ ꯑꯗꯨꯁꯨ ꯔꯤꯁꯇꯣꯔ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯊꯣꯡ ꯅꯝꯕꯣꯜꯕꯤꯒꯤ ꯑꯁꯦꯡꯕ ꯊꯥꯏꯅ ꯂꯩꯖꯔꯝꯕꯗꯨ ꯆꯦꯛ ꯐꯨꯠ ꯑꯃ ꯄꯥꯛꯄꯅꯤ ꯈꯪꯗꯦ ꯁꯤ ꯃꯇꯦꯛꯁꯤꯃꯗꯤ ꯃꯌꯥꯝ ꯈꯨꯠ ꯁꯣꯛꯄꯗꯁꯨ ꯊꯥꯏꯅ ꯆꯟꯗ꯭ꯔꯀꯤꯔꯤꯗ ꯁꯣꯛꯑꯝꯕ ꯌꯥꯏ ꯁꯤ ꯊꯣꯡꯁꯤ ꯁꯤꯗ ꯐꯝꯃꯝꯕ ꯌꯥꯏ ꯑꯗꯣ ꯑꯗꯨ ꯈꯪꯅ ꯑꯩꯈꯣꯏꯁꯨ ꯁꯣꯛꯎꯗꯣꯏꯅꯤ ꯆꯠꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯑꯇꯩꯗꯨꯅ ꯀꯣꯟꯅ ꯁꯦꯝꯗꯣꯛꯈꯤꯕꯅꯦ ꯑꯗꯣ ꯅꯥꯀꯟꯗꯁꯨ ꯏꯔꯒ ꯇꯧꯋꯦ ꯁꯤ ꯆꯍꯤꯁꯨ ꯅꯤꯡꯈꯥꯏꯕꯅꯤ ꯑꯃꯨꯛ ꯔꯤꯁꯇꯣꯔ ꯇꯧꯔꯦ ꯔꯤꯁꯇꯣꯔꯗꯨꯗ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯔꯦꯄ꯭ꯂꯤꯀꯥ ꯇꯧꯕꯅꯤ ꯔꯦꯄ꯭ꯂꯤꯀꯥꯁꯦ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯈꯤꯇꯪ ꯑꯐꯕ ꯁꯔꯨꯛ ꯈꯔꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯅ ꯊꯝꯒꯦꯅ ꯑꯣꯔꯤꯖꯤꯅꯦꯜ ꯃꯇꯦꯛ ꯑꯃ ꯊꯝꯃꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯖꯤꯛ ꯔꯤꯁꯇꯣꯔ ꯇꯧꯕꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯏꯑꯕ ꯑꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯤꯇꯪ ꯕꯦꯕꯥꯔ ꯌꯥꯎꯅ ꯇꯧꯔꯝꯃꯒꯗꯤ ꯊꯣꯡ ꯅꯝꯕꯣꯜꯕꯤ ꯑꯁꯤ ꯍꯌꯦꯡ ꯖꯨꯂꯥꯏꯗ ꯀꯩꯅꯣ ꯆꯦꯛꯈꯥꯏꯔꯛꯑꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯗꯨ ꯀꯥꯟꯗ ꯀꯩꯗꯧꯍꯧꯁꯤꯒꯦ ꯍꯥꯏꯁꯤ ꯈꯟꯅꯍꯧꯒꯗꯧꯅꯦꯕ ꯇꯨꯍꯟꯈꯤꯕꯁꯤ ꯄꯨꯔꯥ ꯁꯥꯟꯅꯕꯗꯤ ꯇꯨꯍꯟꯕ ꯉꯝꯄꯣꯟꯇꯦ ꯇꯁꯦꯡꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯣꯛꯊꯔꯛꯄ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯖꯕꯅꯤꯅ ꯑꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯉꯥꯏꯅ ꯂꯣꯏꯅꯃꯛꯅꯤ ꯅꯦꯆꯔ ꯐꯥꯎꯕ ꯁꯣꯏꯁꯤ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯖ ꯇꯧ ꯂꯥꯛꯏꯁꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯆꯔꯒꯤ ꯈꯣꯡꯆꯠꯇꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨ ꯉꯝꯃꯣꯏ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯐꯥꯎꯗꯗꯤ ꯁꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯕꯦꯕꯥꯔ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯍꯟ ꯑꯃ ꯂꯩ ꯀꯥꯟꯁꯤꯗ
ꯑꯍꯟꯗꯨ ꯃꯥ ꯀꯥꯟꯅꯗ꯭ꯔꯦ ꯃꯥꯗꯤ ꯊꯕꯛꯁꯨ ꯍꯩꯇ꯭ꯔꯦ ꯆꯥꯛ ꯇꯤꯡꯅ ꯑꯣꯏꯔꯦꯅ ꯑꯩꯈꯣꯏ ꯏꯟꯊꯣꯛꯇ꯭ꯔꯦꯅ ꯃꯥꯏ ꯇꯧꯅ ꯑꯍꯟ ꯑꯃ ꯂꯩꯔꯒꯁꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯗꯤ ꯊꯣꯡꯁꯤ ꯂꯥꯟꯅꯗ꯭ꯔꯦ ꯅꯥꯀꯟꯗ ꯂꯩꯕ ꯊꯣꯡꯁꯦ ꯍꯦꯟꯅ ꯀꯟꯚꯤꯅꯦꯟ ꯑꯣꯏꯔꯦ ꯑꯁꯤ ꯀꯥꯔ ꯊꯧꯔꯁꯨ ꯌꯥꯏ ꯇ꯭ꯔꯛ ꯊꯧꯔꯁꯨ ꯌꯥꯏ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯃꯥꯏ ꯈꯜꯂꯒ ꯅꯥꯀꯟꯒꯤꯗꯨ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯑꯍꯟ ꯑꯃ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯀꯥꯟꯗꯦ ꯃꯥꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯆꯥꯛ ꯇꯟ ꯆꯥꯏ ꯑꯗꯣ ꯊꯕꯛꯁꯨ ꯀꯥꯟꯅꯗꯦ ꯋꯥꯏ ꯆꯤꯜꯂ ꯇꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯁꯨ ꯑꯗꯨ ꯂꯩ ꯁꯨꯝ ꯄ꯭ꯔꯖꯥꯅ ꯌꯦꯡꯕꯗꯁꯨ ꯐꯠꯇ꯭ꯔꯦ ꯐꯠꯇꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯁꯔꯀꯥꯔꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯁꯣꯛꯊꯔꯛꯏ ꯃꯌꯥꯝꯁꯤ ꯑꯗꯨꯅꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣ ꯆꯤꯡꯇꯝ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯆꯠꯂꯒ ꯑꯁꯤ ꯄꯣꯠꯁꯤ ꯌꯦꯡꯍꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯅꯁꯨ ꯃꯃꯥꯡꯗ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯄꯥꯎꯁꯦ ꯐꯣꯡꯈ꯭ꯔꯕꯅꯤ ꯆꯪꯈꯟꯕꯤꯗꯅ ꯂꯩꯔꯦ ꯑꯟꯑꯦꯇꯦꯟꯗꯦꯠ ꯑꯣꯏꯔꯦ ꯂꯩꯔꯦꯅ ꯑꯗꯨ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯑꯁꯤ ꯅꯤꯡꯈꯥꯏꯔꯦ ꯑꯗꯩ ꯇꯥꯃꯣꯁꯨ ꯑꯥꯔꯀꯤꯇꯦꯛꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯤ ꯗꯤꯁꯀꯥꯏꯁ ꯇꯧꯔꯒ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯇꯨꯔꯛꯇꯅ ꯃꯈꯥ ꯇꯥꯅ ꯁꯦꯝꯒꯠꯂ ꯂꯩꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯁꯤꯒꯤ ꯁꯤ ꯂꯩꯅꯕꯒꯤ ꯍꯣꯠꯅꯕꯁꯨ ꯇꯥꯃꯣꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯇꯥꯃꯣ ꯀꯔꯤ ꯃꯣꯠꯂꯦꯅ ꯊꯝꯕꯤꯕꯁꯦ ꯃꯁꯤ ꯍꯣꯠꯅꯐꯝ ꯊꯣꯛꯑꯦ ꯃꯁꯤ ꯍꯣꯠꯅꯐꯝ ꯊꯣꯛꯑꯦꯗꯤ ꯂꯝ ꯑꯃꯒꯤ ꯃꯥꯒꯤ ꯄꯨꯋꯥꯔꯤ ꯀꯜꯆꯔ ꯍꯤꯁꯇ꯭ꯔꯤ ꯃꯁꯤ ꯇꯥꯛꯄꯁꯦ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯑꯩꯈꯣꯏ ꯏꯕꯤꯗꯦꯟꯁꯇꯨꯅꯦꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯗꯨꯒꯤ ꯏꯕꯤꯗꯦꯟꯁꯇꯨ ꯂꯩꯇ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯦꯅꯤ ꯁꯣꯁꯥꯏꯇꯤꯗꯨꯒꯤ ꯃꯥꯒꯤ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯒꯤ ꯗꯦꯕꯂꯞꯃꯦꯟꯇꯦꯜ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯂꯣꯏꯍꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯈꯤꯕꯗꯣ ꯁꯦꯝꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯌꯥꯎꯕꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯗꯨꯅꯤ ꯊꯨꯅ ꯇꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯒꯨꯝꯕꯁꯦ ꯃꯦꯗꯤꯌꯥ ꯁꯥꯔꯀꯜꯗ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯏꯅꯈꯤꯕꯅꯤ ꯏꯅꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕ 2012ꯀꯤ 12 ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯌꯥꯝ ꯁꯥꯡꯅ ꯏꯈꯤ ꯒꯣꯔꯃꯦꯟ ꯑꯦꯇꯦꯟꯗꯦꯠꯁꯨ ꯑꯣꯏꯔꯦ ꯑꯗ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯥꯒꯤ ꯍꯤꯡꯅꯕ ꯈꯣꯠꯅꯕ ꯅꯣꯝꯕ ꯈꯣꯠꯄ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯑꯦꯇꯦꯟꯁꯟ ꯄꯤꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯍꯦꯛꯇ ꯇꯥꯏꯅꯗꯕ ꯌꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯍꯦꯛꯇ ꯑꯦꯔꯥꯏꯁ ꯇꯧꯗꯕ ꯌꯥꯗꯕꯅꯦꯕ ꯃꯔꯝꯗꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯅꯠꯇꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯅꯦꯁꯟꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯗꯤꯁꯀꯁꯟ ꯀꯌꯥ ꯑꯃꯗ ꯃꯃꯥꯡꯗ ꯑꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯤꯀꯣ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯈꯣꯠꯄ ꯑꯩꯈꯣই ꯂꯣꯏ ꯇꯧꯖꯈꯤꯕꯅꯦꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯣꯡꯁꯦ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯡ ꯑꯃꯗ ꯂꯩꯔꯝꯃꯕ perhaps earlier ꯃꯈꯣꯏ ꯏꯟꯇꯔꯦꯁ ꯂꯧꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯀꯣ ꯙꯔꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯠꯁꯤ ꯍꯦꯛ ꯂꯩꯔꯝꯃꯕ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯤꯡꯗ ꯔꯥꯙꯥꯒꯤ ꯃꯤꯡꯗ ꯍꯅꯨꯃꯥꯟꯒꯤ ꯃꯤꯡꯗ ꯑꯃꯒꯤ ꯃꯤꯡꯗ ꯀꯅꯥꯒꯨꯝꯕ ꯀꯔꯤ ꯈꯔ ꯂꯥꯏ ꯇꯤꯟꯒꯤ ꯍꯦꯛ ꯃꯤꯡꯗ ꯇꯧꯗꯅ ꯈꯣꯠꯇꯅ ꯍꯛꯇꯅ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯥꯔꯂꯤꯌꯔ ꯁꯦꯝꯒꯠꯂꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯁꯤꯗꯤ ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯁꯥꯔꯝꯕꯅꯤ ꯆꯟꯗ꯭ꯔꯀꯤꯇꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯖꯕ ꯁꯣꯏꯗꯅ ꯃꯗꯨꯒꯨꯝꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯝꯃꯒꯗꯤ ꯅꯤꯡꯈꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯁꯤꯅꯤ ꯑꯗꯨ ꯅꯤꯡꯈꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯛꯏ ꯄꯣꯠꯁꯤ ꯑꯗꯣ ꯑꯥꯔꯀꯤꯇꯦꯛ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯦꯅ ꯈꯜꯂꯣ ꯃꯄꯥꯟꯗꯒꯤ ꯃꯤ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯦꯆꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯇꯥꯍꯟꯅꯅꯕ ꯄꯣꯠꯇꯨ ꯃꯇꯝꯒꯤ ꯗꯤꯚꯥꯏꯁ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯃꯗꯨꯃꯛ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯁꯦ ꯒꯣꯔꯃꯦꯟꯒꯤ ꯑꯆꯧꯕ ꯑꯦꯛꯁꯟ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯩ ꯇꯥꯃꯣ ꯑꯥꯔꯀꯤꯇꯦꯛ ꯇꯥꯃꯣ ꯖꯣꯏꯆꯟꯗ꯭ꯔ ꯂꯥꯛꯆꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯝꯒꯠꯄ ꯌꯥꯏ ꯉꯁꯥꯏ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯏꯟ ꯗꯦꯞ ꯑꯣꯏꯅ ꯆꯪꯍꯟ ꯀꯥꯟꯗ ꯉꯁꯥꯏ ꯍꯥꯏꯈꯤꯗꯨꯅꯤ ꯑꯩꯈꯣই ꯂꯥꯏꯝ ꯄꯥꯎꯗꯔꯒ ꯑꯩꯈꯣꯏ ꯃꯣꯂꯥꯁꯤꯁꯀ ꯇꯧꯔꯒ ꯁꯦꯝꯈꯤꯕꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯦꯝꯖꯤꯟꯕ ꯌꯥꯅꯤ ꯃꯁꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯁꯦꯝꯖꯤꯟꯕ ꯌꯥꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯤꯡꯍꯟꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ ꯑꯗꯣ ꯑꯦꯖ ꯑꯦ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯅ ꯃꯣꯠ ꯄꯤꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯍꯥꯟꯅꯒꯤ ꯃꯣꯔꯇꯥꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯥꯏꯝ ꯁꯨꯠꯀꯤ ꯇꯧꯔꯒ
ꯁꯥꯕꯁꯤ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ 90s ꯒꯤ ꯃꯇꯝ ꯀꯥꯎꯏ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯀꯪꯂꯥ ꯃꯅꯨꯡꯗ ꯂꯩꯁꯦ ꯑꯃꯨꯛ ꯌꯥꯝ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯕꯒꯤ ꯑꯍꯤꯡ ꯑꯃꯗ ꯄꯨꯔꯥ ꯇꯣꯇꯦꯜꯂꯤ ꯅꯤꯡꯈꯥꯏꯔꯨꯔꯕꯅꯦꯕ ꯃꯥꯒꯤ ꯗꯣꯝꯁꯦ ꯃꯗꯨ ꯅꯤꯡꯈꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯤ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯂꯣꯏ ꯇꯧꯋꯤ ꯇꯣꯞꯀꯤ ꯗꯣꯝ ꯐꯥꯎꯕ ꯀꯥꯈꯠꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯒ ꯃꯥ ꯅꯤꯡꯈꯥꯏꯈ꯭ꯔꯦꯅ ꯄꯥꯎꯁꯤ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯅꯨꯡꯉꯥꯏꯇꯗꯅ ꯌꯦꯡꯉꯦ ꯑꯗꯩꯗꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯀꯣꯃꯣꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯝꯒꯠꯈꯤ ꯁꯦꯝꯒꯠꯄꯁꯤꯗ ꯑꯩꯁꯨ ꯏꯁꯥꯅ ꯑꯥꯔꯀꯤꯇꯦꯛꯀ ꯑꯣꯏꯕꯅꯤꯅ ꯑꯗꯒꯤ ꯑꯩꯁꯨ ꯏꯁꯥꯅ ꯑꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯗ ꯁꯥꯔꯝꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯡꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯁꯦꯞ ꯇꯧꯏ ꯀꯃꯥꯏꯅ ꯁꯥꯏꯖ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯂꯣꯏ ꯇꯧꯖꯍꯧꯋꯤ ꯑꯗꯨ ꯆꯦꯛ 10ꯒꯤ ꯃꯊꯛ 3 4 ꯁꯨꯃꯥꯏꯅ ꯁꯤꯟꯅꯩ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯑꯣꯏꯔꯒꯁꯨ ꯆꯦꯛꯁꯤ ꯔꯥꯎꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯕ ꯑꯗꯒꯤ ꯔꯦꯟ ꯋꯥꯇꯔꯒꯤ ꯄꯥꯏꯞ ꯄꯨꯊꯅꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥꯀꯣꯇꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯕꯥꯛꯁꯤ ꯔꯥꯎꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯏ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯃꯣꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯁꯤꯗ ꯄꯤꯠ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯃꯁꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯣꯔꯥꯁꯤꯡꯗꯣ ꯃꯣꯏ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯍꯤꯒꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯒꯤ ꯃꯦꯊꯤ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯁꯨꯅꯨ ꯑꯗꯒꯤ ꯆꯦꯛꯁꯤꯁꯨ ꯑꯅꯧꯕ ꯑꯗꯨꯝ ꯁꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯝꯈꯤꯕꯅꯤna ꯁꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤꯁꯤꯗꯁꯨ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯤ ꯑꯩꯒꯤ ꯋꯥꯍꯪꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯁꯨꯃꯥꯏꯅ ꯏꯚꯟ ꯊꯣꯡ ꯅꯝꯕꯣꯟꯕꯤꯁꯤꯗ ꯂꯩꯔꯤꯕ ꯆꯦꯛ ꯑꯃꯟꯕ ꯑꯃ ꯐꯥꯎꯕ ꯇꯦꯛꯑꯒ ꯇꯥꯔꯝꯕꯁꯨ ꯑꯩꯈꯣꯏ ꯂꯧꯈꯠꯄꯒꯤ ꯃꯇꯝꯅꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯃꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯝ ꯑꯃ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯄꯣꯠꯁꯤꯡꯁꯦ ꯁ꯭ꯇ꯭ꯔꯛꯆꯔ ꯌꯦꯡꯕ ꯂꯣꯏ ꯆꯠꯅꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯟꯗꯟꯗ ꯆꯠꯂꯦ ꯂꯟꯗꯟꯒꯤ ꯕ꯭ꯔꯤꯖ एलिफेंट टावर चाइना चाइना ग्रेट वॉल है बिफोर क्राइस्ट लेरंबा पोट फाव करी मत तौद्रगा हजिक चाही चनी सुद्रीबसिदा कोई निगारीबसिदी कोइना यामना चेक्सिनदबननी अमा कोई चाइ प्रदीपना हाइबिगदमाइना कोई नेग्लेक्ट तौबीबा हाइतारे यामना फजे प्रतीकी वाहिदो कोई अहलमा कानारप्रकांदा सुम नेग्लेक्ट तौबीबा मरमदी असिगी जंक्शन सिदा लई थोंगसी असिगी थोंगसिगा थारगा अहुमनेबा अनि मदि फजन लानारे असिमदि काबा लानबा यारमी तमदुदा कोइगी रेडियो सेनदना केसेट का योंदना कोइ बाबा खोंग चलगा कोइगी वीडियो केसेट से फिल्म मरी बगी करिगी सही लोइ खलगा चलमेनी अदुदा अदु मतमदुदगी हौना सेममा यारनी अदु सुम सोक्सन के करीनो अखोई नमुल तुरेंगा नागा तुरेंगा लोंसनरगा मसिदा चेलक इथैसे मासी फिमम खरा होंगनी होंगबा तारगसु मुन्ना खंगदोगा कोई यामना हजि साइंटिफिक ओइबा यामना चावखलबा मतमनी कोई करमाइना हानगी थोंगी नंबोनबी के आर्ट्स फॉर्मगी मखादुदि सिंजि मतौ करमाइ चेलहनगदगे हेदना मदुंगी दुंदा अखोइना उगरे मरमदि नमुल तुरेंसे अनि लोंबगी टाइपता हाइदि आइलैंड अमु दौना फ्रॉम तौरगा खरा मन आर्ट्स मखा चेलगा अमना वाहन गाइगी नुपा कैथेलोंदा नागा चेन तौवे अनि थोगा मसी कोई सिंग खितंग चारपत उबिबने अदुदगी अमु हजिकी नंबोनबिसिदगी वाहन गाइ तानबा थोग मतत खरा अमु 90s की द्वाइदा माली अमु समजनगरे समजलिबा मतमदु इट वाज राइट टाइम टू रिस्टोर आई थिंक मधुदसु अखोइगी डिजाइन दु थोंग नंबोनबिगी कैरेक्टर सिगा यामना खिनबा मोंगदा समजनगी मधुसु है सुम येंगबदा क्या नुंगाइजदबा मा फावबा हाइतारे अदुना थोंग नंबोनबिगी मनाक्ता साबा एक्सटेंशन बु हाइरो मागा सामानबा कैरेक्टर मा तौरगा मतमदुदा अखोइगी एक्सटेंड तौरंबा नतगे इसिंगी फ्लो दु तुरेन दु अनि लोंगासु इसिंग चावम तमदा अनि फजना चलहनबा ngamnanaba matamda honna bimagati kitang akhoi asigi phibam si social bibasi kitangi pharumgadra hayasu tum khanse adu ai mota masi ningairaga mangi de chokudi matam sana hoji koi mari leba authority da haijaraga ataga prajagi kholaw maga su mayamda lauraga koi masi matam sana koi simjanba फावला है खाली मरमदी कनोदा कोई इवन प्रदीपसु जा हाइबिख्रे कोई कंगलाई गोविंदजी टेम्पल की ममांगी बैठक सिंदो यामना क्रेक चलंबनी निगाइग्रे अदु मोइना
ꯏꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏ ꯌꯣꯠꯂꯤꯒ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯔꯥꯒ ꯈꯔ ꯋꯦꯁꯀ ꯌꯩꯁꯟ ꯈꯣꯠꯆꯟ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯈꯔ ꯃꯐꯔꯦꯗꯅ ꯏꯚꯟ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯎꯔꯨꯗ꯭ꯔꯕꯅꯤ ꯎꯔꯨꯗꯕꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯦ ꯑꯩ ꯃꯃꯥꯡꯉꯩꯗ ꯕꯩꯊꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯣꯏꯌꯦ ꯁꯥꯏꯠꯇ ꯆꯦꯛ ꯁ꯭ꯇꯦꯞ ꯀꯥꯕꯒ ꯌꯥꯎꯕꯅꯦꯕ ꯆꯦꯛꯀꯗ ꯂꯣꯏꯅꯃꯛ ꯀꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯝꯕꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯥꯞꯆꯤꯟꯕ ꯅꯠꯇꯕ ꯍꯥꯟꯅꯒꯤꯗꯨꯗ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯁꯦꯝꯖꯤꯟꯗꯅ ꯑꯁꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯁꯨ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯩ ꯕꯩꯊꯧꯗꯨꯁꯨ ꯁꯦꯝꯖꯤꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯩꯊꯧꯒꯤ ꯃꯃꯥꯡꯗ ꯔꯥꯎꯟ ꯄꯤꯂꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯑꯋꯥꯠꯄꯗꯨꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯤ ꯐꯖꯅ ꯁꯦꯝꯍꯟꯖꯅꯤꯡꯉꯤ ꯏꯚꯟ ꯊꯣꯡ ꯅꯝꯕꯣꯜꯕꯤꯒꯤ ꯁꯣꯝ ꯈꯟꯅꯔꯤꯉꯩꯗ ꯑꯃꯨꯛ ꯒꯝꯚꯤꯔꯁꯤꯡꯅ ꯄꯥꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯃꯁꯤꯒꯤ ꯆꯤꯡꯊꯛꯀꯤꯁꯤꯁꯨ ꯃꯁꯤꯁꯨ ꯄꯣꯏꯟ ꯑꯃꯅꯤ ꯑꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯇꯝ ꯆꯥꯅ ꯅꯤꯡꯁꯤꯡꯉꯤꯉꯩꯗ ꯑꯣꯜ ꯔꯥꯎꯟꯁꯤꯃ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯍꯧꯕ ꯑꯃ ꯆꯪꯉꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯤ ꯄꯦꯂꯦꯁ ꯃꯊꯛꯁꯦ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯆ ꯇꯧꯕ ꯐꯣꯇꯣ ꯅꯝꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯠꯆꯔꯝꯃꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯐꯖ ꯐꯖꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎ ꯍꯤꯁꯇꯣꯔꯤꯌꯥꯟ ꯑꯃꯗꯒꯤ ꯇꯥꯕꯗ ꯃꯗꯨꯗꯁꯨ ꯁꯦꯝ ꯊꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯦꯛꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯟꯇꯤ ꯈꯪꯗꯦ ꯑꯃ ꯊꯨꯒꯥꯏꯔꯒ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯂꯩꯔꯝꯃꯤꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯆꯦꯛꯇꯨꯗꯤ ꯃ꯭ꯌꯨꯖꯤꯌꯝ ꯄꯤꯁ ꯑꯣꯏꯅ ꯊꯝꯕꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦꯕ ꯍꯥꯏꯗꯤ ꯃꯐꯝ ꯑꯃꯗ ꯆꯦꯛ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯑꯇꯦꯛꯄ ꯀꯥꯏꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯆꯐꯨ ꯃꯆꯦꯠ ꯈꯔ ꯐꯪꯕꯗ ꯄ꯭ꯔꯤꯖꯔꯞ ꯇꯧꯋꯤꯗꯅ ꯏꯚꯟ ꯂꯩꯕꯥꯛꯇꯣ ꯈꯣꯠꯇꯣꯛꯄ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯞ ꯇꯞꯅ ꯕ꯭ꯔꯁꯀ ꯇꯧꯗꯅ ꯀꯗꯥꯏꯗ ꯁꯣꯛꯈꯤꯗꯒꯦ ꯇꯦꯛꯈꯤꯒꯗꯒꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯥꯔꯝꯕ ꯆꯦꯛ ꯂꯩꯔꯤꯕ ꯃꯌꯥꯝ ꯆꯦꯛꯀꯤ ꯁꯥꯏꯖꯅ ꯀꯌꯥꯅꯣ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯔꯒ ꯃ꯭ꯌꯨꯖꯤꯌꯝ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯄꯤꯁ ꯑꯃ ꯑꯣꯏꯅ ꯊꯝꯕ ꯌꯥꯏ ꯁꯦꯝ ꯊꯤꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜꯒꯤ ꯀꯣꯅꯨꯡꯗ ꯇꯦꯛꯏꯕ ꯀꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯍꯥꯏꯗꯤ ꯃꯁꯤꯁꯨ ꯁꯦꯝꯖꯤꯟꯕꯤꯕ ꯐꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯥꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯤꯡꯁꯤꯡꯉꯤꯉꯩꯗ ꯀꯥꯎꯅꯗ꯭ꯔꯤꯉꯩꯗ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯎꯔꯒꯗꯤ ꯑꯁꯤꯁꯨ ꯅꯤꯡꯈꯥꯏꯔꯛꯑꯦ ꯁꯣꯝꯁꯨ ꯅꯤꯡꯈꯥꯏꯔꯛꯑꯦ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯑꯔꯦꯡ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯃꯠꯇꯁꯨ ꯀꯜꯍꯧꯗꯕ ꯑꯗꯨꯒ ꯊꯕꯛꯅ ꯀꯣꯜꯍꯧꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯍꯧꯕꯅ ꯃꯇꯝ ꯆꯥꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯑꯩ ꯃꯈꯥꯗꯅꯁꯨ ꯂꯥꯛꯆꯒꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯦꯝꯅꯁꯨ ꯃꯁꯤ ꯂꯪꯊꯕꯥꯜ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯁꯤꯡꯁꯤ ꯂꯧꯊꯣꯛꯈꯤꯅꯕ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯇꯛꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯝꯚꯤꯔꯁꯤꯡꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩ ꯑꯩ ꯃꯔꯛꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯃꯈꯥ ꯇꯥꯅ ꯁꯤꯟꯅꯖꯒꯦ ꯁꯣ ꯚ꯭ꯌꯨꯋꯔꯁ ꯗꯣꯟ ꯒꯣ ꯋꯦ ꯋꯤ ꯋꯤꯜ ꯕꯦꯛ ꯑꯐꯇꯔ ꯗ ꯕ꯭ꯔꯦꯛ Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingbani Masida natana lambigi accident ta lemna hospital da pukhatuna miyamgi mateng pangjari adom sunga simak save tawshin biu aikhui contact number 9205987988 natraga play store sangbiduna Madeline F download tobiu ब्रेक की मतुंदा मैं तराम औचरी
ꯑꯩ ꯇꯥꯎ ꯄ꯭ꯔꯗꯤꯞ ꯂꯥꯁꯇꯤꯛꯀꯤ ꯇꯥꯎ ꯉꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯍꯥꯏꯕ ꯇꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯟꯅꯩ ꯃꯐꯝꯗ ꯉꯁꯤ ꯑꯩꯈꯣꯏ ꯑꯥꯔꯀꯤꯇꯦꯛꯇꯨ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏ ꯂꯪꯗꯕꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯨꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯀꯣꯅꯨꯡꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯝꯞꯁꯤ ꯑꯩꯈꯣꯏ ꯇꯛꯊꯣꯛꯈꯤꯅꯕ ꯃꯐꯝꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯁꯤ ꯁꯦꯟꯇꯔꯗ ꯇꯛꯅꯔꯒꯅꯤ ꯍꯥꯏꯕ ꯃꯐꯝꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯇꯧꯕꯁꯤꯡꯁꯦ ꯈꯪꯕꯤꯗꯣꯏꯅꯤ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯂꯩꯔꯝꯕ ꯃꯇꯝ ꯀꯨꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯆꯠꯈꯤꯕꯅꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯑꯩꯈꯣꯏ ꯆꯪꯗꯅ ꯌꯦꯡꯕꯒꯤ ꯐꯖꯕꯗꯣ ꯐꯪꯉꯦ ꯂꯥꯏꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯤ ꯈꯤꯇꯪ ꯁꯤꯗꯒ ꯈꯤꯇꯪ ꯂꯩꯅ ꯊꯩꯗꯣꯛꯑꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯪꯗꯕꯥꯟꯒꯤꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯣꯡꯗꯣꯛꯈꯤꯕ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨꯅ ꯊꯝꯕꯤꯌꯨ ꯁꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯆꯨꯝꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯁꯦꯝꯕꯁꯤ ꯐꯔꯦ ꯁꯤ ꯁꯔꯀꯥꯔꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞꯇꯨꯅ ꯄ꯭ꯔꯖꯥꯗꯒꯤ ꯑꯄꯥꯝꯕ ꯂꯥꯛꯄ ꯑꯗꯨꯒ ꯁꯤꯅ ꯐꯩꯌꯦꯅ ꯈꯟꯅ ꯇꯧꯔꯛꯏꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯍꯤꯁꯇ꯭ꯔꯤꯁꯤ ꯌꯦꯡꯅꯤꯡꯕꯒꯤ ꯀꯪꯂꯥ ꯍꯟꯗꯣꯛꯁꯦ ꯌꯥꯝ ꯐꯔꯦ ꯀꯪꯂꯥ ꯍꯟꯗꯣꯛꯑꯒ ꯑꯩꯈꯣꯏ ꯆꯪꯉꯒ ꯃꯣꯅꯨꯃꯦꯟ ꯃꯌꯥꯝ ꯂꯣꯏ ꯌꯦꯡ ꯌꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯈꯪꯉꯦ ꯏꯁꯇꯔꯟ ꯀꯪꯂꯥꯗ ꯑꯩꯈꯣꯏ ꯋꯦꯁꯇꯔꯟ ꯀꯪꯂꯥ ꯏꯁꯇꯔꯟ ꯀꯪꯂꯥꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯁꯨ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯕꯥꯎꯄꯨꯔꯥꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯔ ꯀꯣꯂꯣꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯄꯨꯔꯥ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯦꯅ ꯁꯣꯝꯒꯤ ꯀꯪꯂꯥꯁꯨ ꯑꯗꯨ ꯇꯧꯔꯝꯗꯣ ꯈꯤꯇꯪ ꯋꯥꯠꯄꯅꯦꯕ ꯃꯌꯥꯝ ꯀꯟꯅꯈꯤꯕꯅꯦꯕ ꯀꯪꯂꯥ ꯄꯥꯠꯀ ꯐꯨꯜꯂꯨꯔꯕ ꯃꯇꯦꯡ ꯐꯨꯟꯗꯩ ꯇꯧꯔꯨꯔꯕꯅꯦꯕ ꯑꯗꯩ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯂꯪꯊꯕꯥꯜꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯨꯝ ꯃꯌꯥꯝꯅ ꯇꯥꯗꯕꯁꯤ ꯂꯩ ꯈꯪꯗꯕ ꯃꯤꯁꯨ ꯙꯃꯥ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯀꯣꯟꯁꯤꯌꯁꯅꯦꯁꯁꯤꯐꯥꯎꯕ ꯑꯗꯣ ꯄ꯭ꯔꯖꯥꯒꯤ ꯑꯩꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯤꯌꯥꯒꯤꯁꯨ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯣ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏ ꯌꯦꯡꯒꯦ ꯍꯥꯏꯕꯁꯤꯗ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀ꯭ꯌꯨꯔꯣꯁꯤꯇꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯁꯨ ꯀꯥꯏ ꯑꯩꯈꯣꯏ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯖꯣꯏꯟꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯄꯦꯔꯤꯁ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯡꯉꯥꯟꯁꯦ ꯀꯩꯀꯩ ꯃ꯭ꯌꯨꯖꯤꯌꯝ ꯂꯩ ꯀꯩꯀꯩ ꯃꯣꯏ ꯄꯥꯁꯁꯤ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯥꯔꯠꯀꯤ ꯀꯩꯅꯣꯁꯤ ꯐꯤꯕꯝꯁꯤ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦꯅ ꯁꯨꯝ ꯃꯣꯏ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯍꯩꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯇꯣꯞ ꯇꯣꯞꯄꯤꯁꯦ ꯍꯥꯏꯕ ꯌꯦꯡꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦꯕ ꯆꯨꯝꯅꯤ ꯂꯥꯛꯑꯒ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯒ ꯆꯤꯂꯤ ꯆꯤꯀꯟ ꯆꯥꯔ ꯍꯟꯕꯗꯤ ꯑꯦꯅꯤꯋꯦꯔ ꯑꯥꯏ ꯀꯦꯟ ꯗꯨ ꯗꯦꯠ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯐꯝꯗ ꯇꯨꯝ ꯍꯧꯒꯠꯂꯒ ꯍꯣꯇꯦꯜ ꯂꯩꯉꯣꯏ ꯑꯦ ꯁꯤ ꯇꯧꯏ ꯂꯣꯏ ꯃꯥꯟꯅꯅꯦꯕ ꯈꯦꯠꯅꯕ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯃ ꯃꯌꯥꯝ ꯃꯣꯏꯒꯤ ꯑꯩꯈꯣꯏꯁꯤꯁꯨ ꯄꯥꯁꯀꯤ ꯀꯔꯤ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯈꯣꯏꯁꯤ ꯖꯒꯣꯏ ꯀꯃꯥꯏꯅ ꯇꯧꯏ ꯌꯦꯡꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯁꯤ ꯑꯩꯈꯣꯏ ꯃꯣꯅꯨꯃꯦꯟ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯂꯦꯟꯃꯥꯔꯛ ꯃꯌꯥꯝꯁꯤ ꯀꯩ ꯀꯩꯅꯣ ꯌꯦꯡꯅꯤꯡꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯐꯥꯎꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯍꯟꯅꯤꯡꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯁꯔꯀꯥꯔꯅꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯒ ꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯑꯣꯡ ꯁꯦꯝꯕꯤꯔꯒ ꯊꯝꯃꯒꯗꯤ ꯃꯌꯥꯝꯁꯨ ꯈꯪꯖꯩꯗꯅ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯃꯤ ꯉꯥꯛꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯐꯥꯎ ꯈꯟꯖꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯀꯪꯂꯥ ꯆꯠꯂ ꯅꯨꯡꯉꯥꯏꯗꯣ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯄꯨꯔꯒ ꯍꯦꯛ ꯆꯠꯂꯦ ꯀꯪꯂꯥꯁꯤꯗ ꯑꯗ ꯇꯥꯞ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯤꯁꯤꯗ ꯏꯔꯒ ꯇꯥꯛꯄꯤꯔꯝꯕ ꯃꯐꯝ ꯌꯥꯝ ꯌꯥꯎꯋꯤ ꯑꯗꯩ ꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯖꯨꯋꯥ ꯍꯥꯕꯗ ꯐꯂꯥꯡꯗꯨꯅꯤ ꯍꯥꯏꯔꯨꯔꯦ ꯅꯣꯡ ꯆꯨꯕꯗ ꯀꯩꯅꯣ ꯇꯧꯔꯤꯒ ꯍꯥꯏꯁꯦ ꯁꯤꯁꯨ ꯏꯔꯒ ꯇꯥꯛꯀꯗꯧꯅꯦꯕ ꯑꯗꯨ ꯆꯍꯤꯗꯨꯅꯤ ꯍꯥꯏꯔꯦ ꯔꯦꯁꯇꯣꯔꯦꯁꯟ ꯑꯗꯨ ꯆꯍꯤꯗꯨ ꯇꯧꯈꯤꯕꯅꯤ ꯇꯧꯔ ꯍꯧꯖꯤꯛ ꯂꯩ ꯐꯤꯕꯝꯁꯤ ꯍꯥꯟꯅꯒꯤ ꯔꯦꯄ꯭ꯂꯤꯀꯥꯗꯅꯤ ꯑꯗꯨ ꯄꯥꯔꯠ ꯈꯔꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯑꯣꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯣꯏꯅ ꯊꯝꯃꯤ ꯀꯥꯏꯅ ꯃꯥꯏ ꯏꯕꯤꯔꯒ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯤꯁꯇ꯭ꯔꯤ ꯄꯥꯕ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯣꯔꯦꯁꯟ ꯇꯧꯀꯥꯟꯁꯤꯁꯨ ꯊꯣꯡ ꯅꯝꯕꯣꯜꯕꯤꯁꯨ ꯉꯥꯏꯔꯦ ꯑꯗꯨꯒ ꯂꯥꯡꯊꯕꯥꯜꯒꯤꯁꯨ ꯉꯥꯏꯔꯦ ꯇꯧꯀꯥꯟꯁꯤꯗ ꯃꯇꯝ ꯑꯗꯨ ꯂꯩꯔꯝꯃꯤ ꯍꯤꯁꯇ꯭ꯔꯤ ꯆꯥꯏꯕꯤꯔꯒ ꯑꯗꯨꯝ ꯅꯤꯡꯈꯥꯏꯔꯨꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯅꯦꯒ꯭ꯂꯦꯛ ꯆꯥꯕꯗꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯀꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯥꯛꯑꯒ ꯊꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯦꯕ ꯇꯁꯦꯡꯅ ꯍꯧꯈ꯭ꯔ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯎ ꯌꯥꯄꯣꯟꯇꯦ ꯍꯧꯈ꯭ꯔꯤꯕ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯔꯦꯁꯇꯣꯔꯦꯁꯟꯁꯤꯗꯁꯨ ꯑꯦꯄ꯭ꯔꯣꯆꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯦꯄ꯭ꯔꯣꯆ ꯑꯃꯗ ꯉꯥꯛ ꯇꯧꯔꯒꯁꯨ ꯁꯣꯏꯕꯁꯨ ꯌꯥꯎꯔꯛꯀꯅꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯃꯁꯤ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩꯅ ꯆꯥꯡꯀꯣꯔ ꯋꯥꯔꯗ ꯃꯣꯏꯒꯤ ꯇꯦꯝꯄꯜꯁꯤꯡꯗꯨ ꯀꯣꯟꯅꯗꯤ ꯈꯪꯉꯤꯕ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤꯕꯨ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯖꯪꯒꯜꯗ ꯂꯣꯏ ꯍꯧꯖꯤꯜꯂꯦꯕ ꯑꯗꯨꯒꯤ ꯔꯦꯁꯇꯣꯔꯦꯁꯟ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯗꯩ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯍꯣꯔꯅꯤꯁ ꯃꯣꯏꯒꯤ ꯔꯣꯝꯗ ꯂꯩꯕ ꯁꯤꯁꯇꯤꯌꯟ ꯄꯦꯂꯦꯁꯀꯤ ꯃꯣꯏ ꯂꯥꯏ ꯌꯦꯛꯏ ꯃꯌꯥꯝꯗꯣ ꯃꯥꯏꯀꯦꯜ ꯑꯦꯟꯖꯦꯂꯣ ꯌꯦꯛꯑꯝꯕ ꯂꯥꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯨꯏꯔꯛꯄꯅ ꯃꯛꯁꯜꯂꯒ ꯂꯩꯔꯝꯕꯁꯤ ꯑꯗꯨꯒꯤ ꯔꯦꯁꯇꯣꯔꯦꯁꯟ ꯇꯧꯕꯗ ꯀꯅꯥꯒꯤ ꯑꯦꯛꯁꯄꯔꯠ ꯑꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯔꯠꯅꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯩꯖꯔꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯂꯩꯔꯅꯤ ꯑꯗꯨꯒꯤ ꯃꯊꯛ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯛꯁꯄꯔꯠ ꯑꯗꯨꯒ ꯂꯥꯏ ꯌꯦꯛꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯄ꯭ꯔꯤꯖꯔꯕꯦꯁꯟꯒꯤ ꯑꯗꯨꯒ ꯔꯦꯁꯇꯣꯔꯦꯁꯟꯒꯤ ꯑꯗꯨ ꯉꯥꯛꯇꯒꯤ ꯑꯦꯛꯁꯄꯔꯠꯁꯨ ꯂꯩꯌꯦꯕ ꯁꯤ ꯏꯁꯩ ꯃꯥꯜꯂꯁꯨ ꯐꯖꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏ ꯀꯪꯂꯥꯒꯤ ꯔꯦꯁꯇꯣꯔ ꯇꯧꯀꯥꯟꯗ ꯃꯇꯦꯛ ꯑꯃꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯊꯝꯁꯤ ꯅꯥꯀꯟꯗ ꯆꯠꯄꯒ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯥꯖꯈ꯭ꯔꯁꯨ ꯀꯥꯏꯅ ꯇꯧ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯑꯃ ꯆꯪꯉꯦ ꯁꯨꯝ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁꯤ ꯑꯣꯏꯔꯗꯤ ꯇꯨꯔꯔꯣꯏ ꯁꯤ ꯑꯣꯏꯔꯗꯤ ꯀꯜꯂꯅꯤꯒ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯑꯗꯨꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯤꯛꯆꯔꯁꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯁꯤꯒꯦ ꯄ꯭ꯔꯣꯖꯦꯛ ꯇꯧ ꯀꯥꯟꯁꯤꯗ ꯗꯤꯁꯑꯣꯅꯦꯁ ꯑꯣꯏꯗꯕ ꯑꯣꯅꯦꯁꯂꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝꯁꯨ ꯇꯥꯛꯄ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯑꯩꯈꯣꯏꯁꯤ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯅꯤꯡꯈꯥꯏ ꯀꯥꯟꯁꯤꯗ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯔꯤꯁꯇꯣꯔ ꯇꯧꯔꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯈꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯔꯝꯒꯅꯤ ꯖꯨꯋꯥ ꯍꯥꯔ ꯅꯤꯡꯈꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯟ ꯌꯥꯔꯣꯏ ꯖꯨꯋꯥ ꯍꯥꯔꯗ ꯅꯤꯡꯈꯥꯏꯔꯨꯔꯦ ꯑꯗꯨ ꯑꯃꯨꯛ ꯔꯤꯁꯇꯣꯔ ꯇꯧꯔꯦ ꯀꯥꯏꯁꯤ ꯆꯞ ꯆꯥꯅ ꯇꯥꯛꯑ ꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯣꯅꯦꯁ ꯑꯣꯏꯕ ꯑꯃꯁꯨ ꯆꯪꯉꯤꯗꯅ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ
ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯁꯥꯖꯜꯂꯒ ꯊꯥꯏꯅꯩꯅꯦ ꯍꯥꯏꯖꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯣꯔꯦꯁꯟꯁꯤꯗ ꯌꯥꯝ ꯊꯤꯅ ꯁꯣꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯗꯒꯤꯗ ꯍꯦꯛꯇ ꯌꯥꯏꯌꯦꯅ ꯔꯪ ꯁ꯭ꯋꯥꯏꯗ ꯍꯦꯜꯂ ꯇꯧꯕꯤ ꯁꯤ ꯀꯜꯆꯔ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯖꯕ ꯑꯩꯅ ꯌꯦꯡꯀꯥꯟꯗ ꯀꯪꯂꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯀꯪꯂꯥꯒꯤꯁꯨ ꯑꯅꯧꯕ ꯔꯦꯁꯇꯣꯔꯦꯁꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯋꯤꯀꯣ ꯁꯨꯝ ꯁꯝꯅ ꯍꯥꯏꯔꯒ ꯁ꯭ꯂꯤꯝ ꯍꯥꯎꯁ ꯂꯩꯔꯤꯕ ꯁ꯭ꯂꯤꯝ ꯀꯣꯇꯦꯖ ꯂꯩꯔꯤꯁꯨ ꯖꯤꯡꯒ ꯃꯆꯨꯁꯤ 5-6 ꯑꯣꯜꯂꯝꯕꯅꯤ ꯑꯩꯅ ꯈꯪꯕꯗꯕ ꯈꯔ ꯂꯩꯔꯒ ꯑꯁꯪꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯦꯡꯇꯔ ꯁꯦꯡꯉꯝꯅꯤ ꯈꯔ ꯂꯩꯒꯅ ꯑꯃꯨꯛ ꯃꯦꯔꯨꯟ ꯃꯆꯨ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯦꯛꯇ ꯄꯪꯑꯣꯟ ꯑꯣꯟꯊꯣꯛꯑꯦꯕ ꯁꯨꯝ ꯑꯗ ꯊꯥꯏꯅ ꯂꯩꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯥꯎꯔꯛꯄ ꯈꯪꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯐꯣꯇꯣ ꯂꯩꯕ꯭ꯔꯥ ꯃꯇꯝꯗꯨ ꯈꯪꯍꯧꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯀꯩꯁꯤ ꯈꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯁꯇꯣꯔ ꯇꯧꯗꯧꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯊꯪꯒꯥꯜ ꯇꯦꯝꯄꯜ ꯂꯩꯔ ꯈꯔ ꯂꯩꯔꯒꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯐꯂꯥꯡ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯒ ꯍꯟꯇꯛ ꯂꯥꯎ ꯂꯩꯔꯝꯒꯅꯤ ꯈꯔ ꯂꯩꯍꯧꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯈꯪꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯁꯦꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯍꯟꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯗꯩ ꯑꯦꯄ꯭ꯔꯣꯆ ꯑꯃꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯒꯤ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯅꯤ ꯊꯨꯒꯥꯏꯈꯤꯗꯅ ꯃꯣꯏ ꯑꯜꯀꯥꯗꯥ ꯇꯧꯔꯒ ꯊꯨꯒꯥꯏꯈꯤꯕꯗꯣ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯣꯏ ꯔꯤꯁꯇꯣꯔ ꯇꯧ ꯀꯥꯟꯁꯤꯗ ꯍꯥꯟꯅꯩꯗꯨ ꯁꯥꯁꯤ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏ ꯀꯨꯏꯅꯁꯨ ꯗꯤꯕꯦꯠ ꯇꯧꯔꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯍꯧꯗꯦꯀꯣ ꯗꯤꯕꯦꯠ ꯇꯧꯅꯔ ꯀꯥꯟꯁꯤꯗ ꯑꯗꯨꯒꯤ ꯃꯣꯅꯨꯃꯦꯟ ꯇꯥꯏꯞ ꯁꯥꯁꯤ ꯄꯤꯛꯊꯅ ꯑꯗꯨꯒ ꯍꯦꯟꯅ ꯃꯣꯗꯔꯟ ꯑꯣꯏꯍꯜꯂꯒ ꯍꯥꯟꯅ ꯃꯩ ꯆꯞ ꯆꯥꯅ ꯁꯥꯔꯒꯨꯝꯁꯤ ꯑꯗꯣ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯗꯤ ꯆꯞ ꯆꯥꯅ ꯃꯌꯥꯝ ꯈꯪꯍꯧꯔ ꯃꯦꯃꯣꯔꯤꯗ ꯂꯣꯏꯅ ꯂꯩꯍꯧꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯔ ꯇꯥꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯐꯨꯔꯥ ꯑꯃ ꯁꯥꯗꯧꯅ ꯁꯥꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯏ ꯁꯥꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤꯕ ꯁꯤꯈ꯭ꯔꯦ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯗꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯐꯨꯔꯥ ꯑꯃ ꯁꯥꯕꯤꯔꯁꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯅꯣꯁꯟ ꯑꯃ ꯌꯥꯎꯔꯤꯕ ꯈꯔꯗꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯔꯦꯄ꯭ꯂꯤꯀꯥ ꯍꯥꯟꯅꯒꯤ ꯃꯥꯜꯍꯟꯁꯤ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯩ ꯊꯣꯡ ꯅꯝꯕꯣꯜꯕꯤꯁꯤ ꯂꯩꯕꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯁꯤꯇꯤꯁꯤꯗ ꯃꯥꯒꯤ ꯑꯦꯁꯦꯠꯁꯦ ꯀꯥꯏꯍꯟꯕꯅꯤ ꯈꯜꯂꯨꯔꯦ ꯃꯣꯗꯔꯟ ꯁꯤꯇꯤꯁꯤꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯃꯣꯅꯨꯃꯦꯟꯒꯤ ꯇꯥꯏꯞ ꯁꯥꯕꯁꯨ ꯌꯥꯏ ꯑꯃꯅꯤ ꯍꯥꯏꯒꯦꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯔꯦꯄ꯭ꯂꯤꯀꯥ ꯑꯣꯏꯅ ꯁꯤ ꯔꯦꯄ꯭ꯂꯤꯀꯥ ꯁꯥꯕ ꯌꯥꯏ ꯍꯥꯏꯅ ꯁꯥꯔꯒꯁꯨ ꯑꯗꯨꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇꯕ ꯅꯠꯇꯦꯕ ꯁꯃꯨꯗ꯭ꯔ ꯃꯈꯥꯗ ꯍꯨꯠꯂꯒ ꯇ꯭ꯔꯦꯟ ꯆꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤ ꯊꯣꯡ ꯅꯝꯕꯣꯜꯕꯤ ꯃꯆꯥ ꯑꯁꯤ ꯔꯦꯁꯇꯣꯔ ꯇꯧ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯤ PWD ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯁꯤ ꯂꯣꯏ ꯃꯨꯠꯊꯠ ꯌꯥꯏꯕ ꯑꯗꯨ ꯍꯩꯔꯣꯏ ꯍꯥꯏꯔꯒꯗꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯝ ꯌꯦꯡꯉꯣ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯣ ꯊꯣꯡ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯁꯦꯝ ꯄꯔꯦꯡꯗꯨꯗ ꯊꯣꯡ ꯃꯆꯥ ꯑꯅꯤ ꯑꯃ ꯁꯥꯔꯦꯅ ꯊꯣꯡ ꯃꯆꯥ ꯑꯅꯤ ꯁꯥꯕꯁꯤꯐꯥꯎ ꯍꯦꯛꯇ ꯀꯥꯎ ꯁꯥꯖꯟꯕ ꯁꯤꯇꯤꯒꯤ ꯑꯦꯁꯊꯦꯇꯤꯛꯇꯨꯒ ꯆꯪꯅꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗꯕꯒꯤ ꯊꯣꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯀꯥꯈꯠꯄ ꯉꯝꯗꯕ ꯀꯣꯟꯅꯗ ꯀꯩꯔꯥꯛ ꯍꯥꯞꯄ ꯀꯥꯔꯤꯅꯦ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡ ꯐꯥꯎ ꯌꯥꯎꯗꯅ ꯁꯥꯏ ꯑꯩꯈꯣꯏꯁꯤꯗ ꯀꯌꯥꯝ ꯆꯦꯛꯁꯤꯟꯗꯒꯦ ꯀꯌꯥꯝ ꯎꯁꯤꯠꯇꯅ ꯇꯧꯒꯦꯗꯕ ꯌꯦꯛꯑꯒ ꯁꯤ ꯇꯧꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯁꯤꯗꯤ ꯂꯩꯔꯤ ꯕꯤꯜꯗꯤꯡꯁꯤ ꯆꯥꯟꯅꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯀꯌꯥꯝ ꯆꯥꯟꯅꯅꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯊꯣꯡ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯜꯍꯟꯁꯤ ꯆꯞ ꯆꯥꯅ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯑꯗꯨꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯈꯦꯠꯅꯖꯔꯒꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯄꯣꯠꯅꯤ ꯈꯪꯅ ꯃꯑꯣꯡ ꯃꯥꯜꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯏꯈꯟ ꯈꯟꯗꯕꯤꯗ ꯍꯦꯛꯇ ꯁꯤ ꯑꯣꯏꯔꯗꯤ ꯇꯨꯔꯔꯣꯏꯒ ꯍꯦꯛꯇ ꯇꯝꯁꯟꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯆꯪꯉꯦꯕ ꯁꯨꯝ ꯑꯗꯣ ꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯁꯨꯝ ꯀꯣꯛꯍꯟꯕ ꯆꯪꯉꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯦꯁꯇꯣꯔꯦꯁꯟ ꯇꯧꯕꯁꯤꯁꯨ ꯈꯤꯇꯪ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯅꯩꯅꯔꯒ ꯑꯥꯔꯀꯤꯇꯦꯛ ꯃꯌꯥꯝ ꯅꯩꯅꯔꯒ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝ ꯅꯩꯅꯔꯒ ꯑꯗꯣ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯂꯤꯒꯦꯁꯤ ꯃꯌꯥꯝꯁꯤ ꯐꯖꯅ ꯀꯥꯡꯕꯨ ꯅꯩꯅꯔꯒ ꯁꯤ ꯁꯥꯏꯟꯁ ꯁꯤꯒꯤ ꯃꯇꯝ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯅꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯍꯟꯁꯤꯒ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯦꯕ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯨꯔꯔꯣꯏ ꯁꯤꯃꯗꯤ ꯁꯤ ꯑꯣꯏꯔꯗꯤ ꯂꯦꯡꯉꯔꯣꯏ ꯀꯥꯏ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯨ ꯉꯥꯛꯇꯁꯨ ꯇꯧꯒꯨꯝꯁꯦ ꯑꯗꯨꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯉꯥꯛꯇꯁꯨ ꯇꯧꯒꯨꯝꯁꯦꯕ ꯌꯥꯝꯅ ꯃꯐꯝ ꯊꯝꯕꯤ ꯑꯩ ꯇꯥꯃꯣ ꯆꯤꯡꯗꯝ ꯂꯨꯋꯥꯡꯗ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯪꯊꯕꯥꯜ ꯇꯥꯛꯄꯤꯔꯤ ꯑꯗꯒꯤ ꯏꯚꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯔꯥꯖꯕꯥꯔꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯊꯥꯏꯅꯒꯤ ꯂꯩꯖꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯔꯦꯝꯕꯗ ꯁꯨꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯗꯨꯅ ꯑꯦꯇꯦꯟꯗꯦꯠ ꯇꯧꯗꯨꯅ ꯁꯨꯝ ꯊꯝꯃ ꯁꯨꯝ ꯃꯥꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯖꯦꯅꯦꯔꯦꯁꯟꯗ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯦꯖ ꯑ ꯒꯨꯗ ꯑꯁꯤꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯕꯁꯤ ꯀꯔꯤ ꯂꯩꯗꯧꯕꯅꯣ ꯃꯥꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯕꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦ ꯔꯤꯁꯦꯟꯠꯂꯤ ꯂꯥꯁ ꯌꯥꯔꯗꯅꯤ ꯂꯥꯁ ꯌꯥꯔꯒꯤ ꯖꯨꯂꯥꯏꯒꯤ ꯃꯤꯠ ꯑꯗꯨꯋꯥꯏꯗꯅꯦꯕ ꯅꯤꯡꯈꯥꯏꯕ ꯍꯧꯔꯛꯄꯒꯤ ꯎꯔꯤꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯅꯝꯕꯨꯜ ꯄ꯭ꯔꯣꯖꯦꯛꯀꯤ ꯗꯃꯛꯁꯦ ꯃꯣꯔ ꯗꯦꯟ 50 crores ꯃꯥꯜꯂꯦ 54 3 ꯑꯩ ꯆꯞ ꯆꯥꯕ ꯑꯩ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ 50ꯗꯤ ꯍꯦꯜꯂꯦ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯇꯧꯔꯤ ꯍꯥꯏ ꯃꯣꯏ ꯀꯣ ꯆꯠꯊꯔꯤ ꯍꯥꯏ ꯃꯗꯨ ꯌꯦꯡꯁꯤꯟꯕ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯒꯦꯅ ꯌꯦꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯌꯥꯎꯅ ꯊꯣꯡꯁꯤ ꯀꯥꯗꯅ ꯈꯣꯠꯇꯅ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗ ꯎꯏ ꯍꯥꯏꯕꯅꯤꯗ ꯑꯩ ꯏꯁꯥꯃꯛ ꯅꯥꯀꯟꯗ ꯑꯗꯨꯝ ꯌꯦꯡꯉꯤ ꯕꯥꯏ ꯆꯥꯟꯁ ꯂꯝꯕꯦꯟꯗ ꯂꯥꯛꯄꯗ ꯃꯥꯁꯨ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕꯗꯨ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗꯁꯨ ꯎꯏ ꯍꯥꯏꯕ ꯑꯗ ꯅꯝꯕꯨꯜ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯧꯈꯠꯄ ꯃꯇꯝꯗ
ꯍꯥꯏꯔꯤꯕ ꯊꯣꯡꯁꯤꯒꯤ ꯐꯤꯕꯝꯁꯤ ꯀꯔꯝꯍꯥꯏꯅ ꯈꯟꯒꯦ ꯍꯥꯏꯁꯨ ꯒꯣꯔꯃꯦꯟꯒꯤ ꯅꯣꯂꯦꯖꯇ ꯌꯥꯝ ꯂꯩꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯅ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦल ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯇꯧꯕ ꯂꯩꯈꯤ ꯂꯩꯔꯒꯁꯨ ꯒꯣꯔꯃꯦꯟꯅ ꯂꯧꯈꯠꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯑꯗꯨꯝ ꯇꯧꯕ ꯈꯔ ꯂꯩ ꯇꯧꯅꯩꯁꯤꯕꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯀꯟꯅ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯕꯟꯒ ꯃꯔꯤ ꯂꯩꯅꯕ ꯙꯔꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨ ꯑꯗꯥ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯄꯥꯝꯕ ꯅꯠꯇꯦꯕ ꯂꯣꯖꯤꯀꯦꯜꯂꯤ ꯈꯤꯇꯪ ꯉꯥꯡꯅꯕꯗ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯒꯗꯕ ꯃꯇꯝꯅꯤ ꯏꯚꯟ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠꯇ ꯂꯝ ꯀꯟꯅꯕ ꯍꯧꯈ꯭ꯔꯕꯅꯦꯕ ꯆꯥꯎꯈꯠꯄ ꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯗꯤ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯊꯣꯡ ꯑꯃ ꯆꯥꯝꯃ ꯃꯤꯇꯔ 100 ꯐꯥꯟ ꯁꯥꯡꯄꯣꯠꯇꯦ 50 ꯐꯥꯟ ꯁꯥꯡꯄꯣꯠꯇꯦꯕ ꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤꯡꯗꯕꯒꯤ ꯑꯗꯨꯒ ꯇꯧꯅꯤꯡꯉꯒꯅ ꯀꯩꯗꯧꯕꯩ ꯇꯧꯗ꯭ꯔꯤꯅꯣꯅ ꯍꯥꯏꯍꯟꯅꯅꯕꯒꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯊꯝꯕꯁꯤꯅꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯅ ꯁꯣꯏꯗꯅ ꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯑꯪꯀꯨ ꯐꯪꯅ ꯏꯅꯔꯕꯅꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟ ꯀꯔꯤ ꯀꯔꯥ ꯑꯃ ꯑꯗ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯇꯧꯕꯤꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯅ ꯎꯆꯨꯛ ꯅꯥꯛ ꯌꯦꯛ ꯌꯨꯡꯗꯅ ꯊꯝꯈ꯭ꯔꯕꯅꯦꯕ 1980s ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ ꯑꯃꯨꯛ ꯂꯥꯜꯍꯜꯂꯦ ꯉꯁꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯝꯗꯅ ꯈꯣꯠꯇꯅ ꯃꯗꯨꯒꯤ ꯋꯦꯠꯇꯨ ꯃꯌꯥꯝ ꯑꯃ ꯆꯠꯂꯕꯅꯤꯅ ꯃꯗꯨꯒꯤ ꯃꯅꯤꯟꯗꯨꯅꯁꯨ ꯊꯨꯖꯜꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯇꯨꯔꯦꯜꯁꯦ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯍꯦꯛꯇ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜ ꯐ꯭ꯂꯠꯁꯦ ꯍꯦꯛꯇ ꯂꯥꯛꯇꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯣꯡꯁꯤ ꯌꯩꯔꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯈꯪꯕꯤꯔꯦ ꯍꯥꯏꯔꯒ ꯊꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯂꯩꯍꯟꯁꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟ ꯑꯣꯏꯅ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯅ ꯂꯩꯍꯟꯁꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯄꯣꯠꯅꯦꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯆꯧꯕ ꯑꯃ ꯖꯦꯠ ꯄ꯭ꯂꯦꯟ ꯑꯃ ꯁꯥꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯖꯍꯥꯖ ꯑꯆꯧꯕ ꯑꯃ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯦꯄꯟ ꯌꯥꯎꯕ ꯁꯥꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯖꯁ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟ ꯑꯣꯏꯕ ꯄꯣꯠꯇꯨ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯀꯟꯖꯥꯔꯕ ꯇꯧꯔꯒ ꯊꯝꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯗꯨꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯤꯅꯤꯁꯇꯔ ꯀꯩꯗꯧꯔꯤꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯇꯧꯅꯤꯡꯉꯦꯕ ꯃꯥꯏꯁꯨ ꯁꯨꯃꯥꯡꯒꯨꯝꯕꯅꯤ ꯀꯩꯁꯥꯝꯊꯣꯡꯅꯤ ꯀꯩꯁꯥꯝꯄꯥꯠ ꯂꯥꯜꯂꯒ ꯁꯒꯣꯜꯕꯟ ꯆꯠꯄꯗ ꯉꯥ ꯂꯩꯇꯅ ꯎꯔꯤꯕ ꯃꯣꯏ ꯃꯁꯥ ꯂꯥꯜꯂꯤꯕꯅꯦꯕ ꯑꯗꯨ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯀꯩꯗꯧ ꯂꯩꯒꯦꯁꯤ ꯍꯪꯐꯝ ꯊꯣꯛꯇꯨꯅ ꯍꯪꯉꯛꯑꯕꯅꯦꯕ ꯑꯗ ꯀꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯈꯟꯅꯔꯤꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯍꯥꯟꯅꯅ ꯃꯗꯨꯒꯤ ꯄ꯭ꯂꯦꯗꯤꯡꯁ ꯃꯗꯨꯒꯤ ꯁꯖꯦꯁꯟꯁ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯄꯤ ꯂꯩꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯀꯅꯥꯝꯇ ꯃꯗꯨ ꯑꯦꯇꯦꯟ ꯇꯧꯈꯤꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯕꯗꯨꯒꯤ ꯈꯨꯗꯝꯅꯤ ꯍꯟꯗꯛ ꯅꯤꯡꯈꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯔꯠ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯇꯤꯁꯀ ꯀꯩꯅꯣꯒ ꯈꯠꯅꯕ ꯃꯇꯝꯗꯨꯗ ꯊꯣꯡ ꯂꯥꯟꯈꯤꯕ ꯆꯦꯟꯈꯤꯕ ꯃꯗꯨꯗ ꯈꯣꯠꯆꯟꯗꯅ ꯄꯥꯏꯊꯣꯛꯈꯤꯕ ꯈꯣꯠꯇꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯨꯝ ꯃꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯅ ꯁꯨꯝ ꯂꯤꯕꯤꯔꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯌꯦꯡꯉꯨꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯔꯠ ꯑꯣꯐ ꯗ ꯇꯥꯎꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯔꯤꯕ ꯊꯣꯡꯁꯤꯗꯤ ꯃꯥ ꯈꯛꯇꯅꯦꯕ ꯑꯇꯩ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯁꯨ ꯈꯔ ꯊꯧꯅꯥ ꯂꯩꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯐꯟ ꯂꯩꯇ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯃꯨꯛ ꯐꯟ ꯂꯩꯇ꯭ꯔꯒꯗꯤ UN ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯏꯅ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯁꯤꯗ ꯄꯥꯔꯀꯤꯡ ꯂꯩꯇꯕꯗꯒꯤ ꯄꯥꯔꯀꯤꯡ ꯑꯣꯏꯁꯟꯕ ꯑꯗꯩ ꯒꯥꯔꯤ ꯈꯥꯝꯖꯟꯕ ꯈꯣꯠꯆꯟꯕ ꯑꯔꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯦꯕ ꯃꯊꯛꯇꯨꯗ ꯉꯁꯥꯏꯒꯤ ꯃꯤꯅ ꯄꯣꯠ ꯆꯩ ꯌꯣꯟꯕꯗꯨꯅ ꯈꯔꯕꯨ ꯌꯥꯡꯉꯤ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯐ꯭ꯌꯨ ꯂꯥꯛꯄ ꯃꯇꯝ ꯀꯨꯏꯅ ꯂꯩꯈꯤꯕ ꯃꯇꯝ ꯒꯥꯔꯤꯒ ꯑꯆꯧ ꯑꯆꯧ ꯏꯟꯁꯤꯜꯂꯒ ꯊꯝꯖꯤꯟꯈ꯭ꯔꯕꯅꯦꯕ ꯃꯗꯨꯒꯨꯝꯕ ꯑꯦꯀꯥꯎꯟ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯅ ꯎꯍꯧꯕꯅꯤꯅ ꯃꯗꯨ ꯊꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯕꯤꯔꯦ ꯍꯥꯏꯔꯒ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯉꯁꯤ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯑꯩꯈꯣꯏ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯠꯇꯒꯤꯁꯨ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯈꯤꯇꯪ ꯊꯨꯝꯍꯟꯈꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯣꯏꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯒꯦꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯍꯧꯖꯤꯛꯃꯛ ꯈꯪꯕ ꯉꯝꯗꯅ ꯃꯗꯨ ꯃꯣꯏ ꯁꯥꯏꯠꯇꯒꯤ ꯀ꯭ꯂꯥꯔꯤꯐꯥꯏ ꯇꯧꯅꯕꯁꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯃꯤꯡꯗꯨ ꯈꯤꯇꯪ ꯈꯨꯌꯧꯅꯃꯟꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯩꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯤ ꯃꯍꯨꯠ ꯌꯥꯎꯗꯕꯁꯤꯅ ꯋꯥꯟ ꯁꯥꯏꯗꯦड ꯑꯣꯏꯕ ꯗꯤꯁꯀꯁꯟ ꯑꯣꯏꯅꯦꯅ ꯈꯟꯕꯁꯨ ꯌꯥꯎꯔꯕ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯥꯝꯃꯤꯕꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯃꯁꯤ ꯅꯤꯡꯈꯥꯏꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯥꯔꯀꯤꯇꯦꯛꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯅꯤꯠ ꯑꯣꯐ ꯗ ꯑꯋꯥꯔꯁꯦ ꯀꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯍꯥꯏꯕꯗꯣ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯝꯖꯤꯟꯕ ꯇꯥꯕꯅꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯗ ꯂꯩꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤꯁꯤꯒ ꯑꯗꯒꯤ
ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯔꯤꯁꯤꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃ ꯄꯥꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯄꯥꯟꯈ꯭ꯔꯤꯕ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯃꯌꯥꯝꯁꯤꯒꯤ ꯄꯦꯂꯦꯁ ꯀꯗꯥꯏꯅꯣꯅ ꯍꯪꯀꯅꯤ ꯄꯦꯂꯦꯁ ꯁꯥꯟꯅꯔꯝꯗꯤ ꯁꯥꯏ ꯍꯥꯏ ꯑꯗꯨꯕꯨ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯃ ꯁꯤꯜꯂꯀꯥꯟꯗ ꯍꯥꯟꯅꯒꯤ ꯄꯦꯂꯦꯁꯇꯨ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯔꯒ ꯃꯥꯒꯤ ꯑꯅꯧꯕ ꯑꯃ ꯁꯥꯕ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯗ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤꯕ ꯃꯌꯥꯝꯁꯤ ꯄꯦꯂꯦꯁ ꯑꯃꯠꯇ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯀꯜꯆꯔ ꯂꯩꯔꯛꯄꯅꯤꯅ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯑꯁꯨ ꯄꯤꯛꯅ ꯑꯩꯈꯣꯏꯒꯤ ꯊꯤꯔꯁꯨ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔ ꯂꯩꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯁꯀꯤꯗꯃꯛꯁꯨ ꯈꯜꯂꯒ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯀꯟꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯄ꯭ꯔꯗꯤꯞꯅꯁꯨ ꯍꯥꯏꯕꯤꯈꯤꯗꯨꯅꯤ ꯀꯔꯤꯅꯣ ꯁꯃꯨꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯃ ꯁꯥ ꯉꯝꯃꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯇꯨꯔꯦꯟꯁꯤꯗꯤ ꯏꯚꯟ ꯗ꯭ꯔꯦꯟ ꯃꯆꯥ ꯑꯃꯒꯨꯝꯕꯅꯤ ꯑꯆꯧꯕ ꯁꯤꯇꯤ ꯑꯃꯒꯤ ꯑꯇꯣꯞꯄ ꯁꯍꯔꯒꯤꯗꯤ ꯑꯗꯨꯅ ꯌꯥꯝ ꯄꯤꯛꯄꯁꯤꯗꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯇꯣꯔꯕꯥꯟ ꯀ꯭ꯔꯦꯛ ꯆꯠꯂꯦ ꯁꯦꯝꯕ ꯇꯥꯔꯦ ꯑꯗꯒꯤ ꯇꯨꯔꯦꯜ ꯊꯩꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯔꯝꯗꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯕꯨꯜꯗꯣꯖꯔ ꯇ꯭ꯔꯦꯛꯇꯔ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯁꯤ ꯁꯣꯝꯗ ꯂꯩꯔꯝꯕꯗꯒꯤ ꯑꯁꯣꯝꯗ ꯌꯥꯝ ꯂꯥꯞꯅ ꯊꯩꯗꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯥꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯐꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯇꯦꯡꯅꯤ ꯍꯥꯏ ꯇꯨꯔꯦꯟꯐꯥꯎ ꯇꯦꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟ ꯈꯔ ꯁꯦꯝꯖꯤꯟꯗꯅ ꯑꯗꯨꯝ ꯍꯟꯈꯤ ꯑꯗꯨꯅ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯋꯥꯠꯇ꯭ꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯝꯄꯜꯁꯔꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯣꯠꯇ ꯁꯦꯝꯍꯟꯖꯅꯤꯡꯉꯤ ꯃꯗꯨ ꯑꯩꯅꯁꯨ ꯉꯁꯥꯏ ꯄꯟꯖꯈꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯔꯦꯟꯗꯤꯕꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯀꯅꯥ ꯀꯅꯥ ꯎꯅꯕ ꯆꯠꯄ ꯇꯧꯕꯗ ꯑꯩ ꯁꯃꯨ ꯃꯈꯣꯡꯗ ꯉꯥꯏꯔꯝꯒꯦ ꯃꯍꯥꯔꯥꯅꯤ ꯊꯣꯡꯈꯣꯡꯗ ꯉꯥꯏꯔꯝꯒꯦ ꯑꯗꯒꯤ ꯆꯅꯥꯏ ꯃꯐꯝꯗꯨ ꯂꯦꯞꯄꯒꯦ ꯃꯁꯤ ꯍꯥꯏꯅꯔꯤꯕꯅꯦꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅꯕ ꯍꯧꯖꯤꯛꯁꯨ ꯈꯔꯕꯨꯗꯤ ꯍꯥꯏꯅꯔꯤ ꯁꯃꯨ ꯃꯈꯣꯡ ꯍꯥꯏꯔꯒꯀꯣ ꯑꯗꯨꯏꯁꯨ ꯁꯃꯨ ꯃꯈꯣꯡꯁꯤ ꯄꯨꯔꯥ ꯃꯥꯡꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯑꯃꯨꯛ ꯈꯥꯝꯖꯤꯜꯂꯛꯀꯅꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯇꯥꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯨ ꯃꯈꯣꯡꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯇꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯁꯥꯈꯤꯕꯗꯒꯤ ꯑꯗꯨꯝ ꯏꯔꯩ ꯂꯩꯔꯛꯇ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯈꯔꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯍꯥꯏꯖꯔꯒ ꯉꯁꯥꯏ ꯕ꯭ꯔꯗꯔꯅ ꯇꯥꯛꯄꯤꯕ ꯌꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇ ꯑꯃꯇꯪꯒ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 100 ꯁꯨꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯒꯤ ꯀꯩꯅꯣꯗ ꯍꯦꯔꯤꯇꯦꯖ ꯆꯤꯡꯉꯦ ꯍꯥꯏꯔꯦ ꯑꯗꯨ 100 ꯁꯨꯒꯗꯧꯕ चही 2 वाटपा 10 वाटपा ꯑꯗꯨꯗꯤ ꯆꯤꯡꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ चही 100 ꯁꯨꯔꯅꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯕꯨꯡꯂꯣꯝꯗ ꯂꯩꯕ ꯔꯥꯖꯕꯥꯔꯤꯒꯤ ꯇꯦꯝꯄꯜ ꯑꯅꯤꯈꯛ ꯈꯝꯕ꯭ꯔꯥꯡ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯦꯡꯖꯕꯗ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯟꯗꯤꯔ ꯑꯃ ꯁꯥꯕꯗ ꯑꯁꯨꯃꯥꯏꯅ ꯁꯥꯕ ꯀꯩꯁꯨ ꯉꯝꯃꯔꯣꯏ ꯌꯥꯝꯅ ꯋꯥꯡꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯋꯥꯜꯒꯁꯤ ꯁꯨꯛ ꯊꯥꯔꯒꯀꯣ ꯌꯥꯝꯅ ꯂꯣꯗ ꯕꯤꯌꯥꯔꯤꯡ ꯑꯁꯦꯡꯕ ꯁ꯭ꯇ꯭ꯔꯛꯆꯔꯅꯤ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯃꯦꯇ꯭ꯔꯤꯀꯦꯜ ꯐꯤꯒꯔꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯕꯤꯜꯗꯤꯡ ꯑꯅꯤꯅꯤ ꯃꯁꯤ ꯆꯦꯈꯥꯏꯗꯅ ꯀꯜꯍꯧꯗꯕꯅꯤꯅ ꯆꯦꯈꯥꯏꯔꯒ ꯈꯣꯡꯅꯥꯡ ꯍꯧꯖꯤꯟꯗꯅ ꯑꯩꯈꯣꯏ ꯇꯧ ꯍꯧꯖꯤꯟꯗꯅ ꯑꯁꯤ ꯂꯣꯏꯗꯧꯔꯦ ꯃꯁꯤꯃꯁꯨ ꯑꯩ ꯃꯣꯠꯇ ꯀꯟꯁꯤꯜꯅꯤꯡꯉꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯐꯖꯕ ꯕꯤꯜꯗꯤꯡ ꯖꯤꯑꯣꯃꯦꯇ꯭ꯔꯤꯀꯦꯜ ꯁꯦꯞ ꯀꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯀꯩꯅꯣ ꯃꯔꯤ ꯂꯩꯅ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯌꯨꯝꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦज ꯑꯦ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯃꯟꯗꯤꯔ ꯑꯃ ꯇꯦꯝꯄꯜ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯗ꯭ꯔꯣꯌꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯕ ꯉꯝꯗꯦ ꯎꯔꯨꯝ ꯆꯥꯗꯦ ꯑꯗꯒꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯤ ꯁꯨꯡꯌꯥ ꯆꯥꯗꯦ ꯄꯩꯕꯒ ꯈꯣꯠꯄꯒ ꯑꯗꯒꯤ ꯏꯚꯟ ꯗꯣꯝꯃꯛꯇ RCCꯅ ꯌꯥꯝ ꯂꯥꯏꯅ ꯐꯥꯔꯃꯥꯔ ꯇꯧꯔꯒ ꯍꯩꯕ ꯌꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯛꯆꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯨꯡꯁꯥ ꯁꯥꯕꯤꯔꯝꯗꯦ ꯍꯥꯏꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯋꯥꯡꯉꯕ ꯀꯥꯟꯁꯤꯗ ꯌꯥꯝ ꯂꯥꯏꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯁꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯁꯥꯏ ꯑꯗꯨꯅ ꯆꯍꯤ 100 ꯐꯥꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯐꯧ ꯐꯖꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯕꯨ ꯂꯝꯗꯝꯁꯤꯒꯤ ꯁꯛ ꯇꯥꯛꯂꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅꯃꯛꯁꯤ ꯑꯩꯗꯤ
ꯐꯖꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯐꯩ ꯋꯥꯐꯝ ꯊꯝꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯑꯔꯤꯕ ꯂꯥꯏꯁꯪ ꯑꯣꯏꯕ ꯌꯥꯏ ꯃꯣꯅꯨꯃꯦꯟ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤꯗ ꯊꯣꯛꯏꯕ ꯃꯊꯧ ꯗꯁꯥꯁꯤ ꯇꯥꯗꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯈꯠꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯇꯥꯃꯣ ꯄ꯭ꯔꯗꯤꯞ ꯑꯗꯨꯒ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔ ꯑꯗꯨꯒ ꯇꯥꯃꯣ ꯆꯤꯡꯇꯨꯝꯂꯪꯃ ꯑꯩꯈꯣꯏ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯇꯣꯀꯤꯡ ꯄꯣꯏꯟꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯀꯤꯡ ꯄꯣꯏꯟꯠ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯔꯦꯅ ꯀꯥꯏꯅ ꯊꯝꯖꯔꯤ